ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯍꯃꯝ ꯄ꯭ꯔꯃꯣꯠ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯊꯧꯅꯥꯎꯖꯝ ꯂꯛꯁꯃꯤꯀꯥꯟꯇ ꯁꯤꯡꯍ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯗꯤꯔꯦꯛꯇꯔ ECDO ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ NGO ꯍꯥꯏꯅ ꯅꯣꯟ ꯒꯚꯔꯟꯃꯦꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗꯇ ꯅꯠꯇꯅ ꯇꯣꯇꯦꯜ ꯁꯤꯂꯦꯠ ꯗꯤꯕꯤꯖꯟꯗ ꯃꯃꯤꯡ ꯄꯟꯕꯗ ꯊꯣꯏꯗꯣꯛꯅ ꯀꯩꯅꯣ ꯇꯧꯕ ꯅꯣꯛꯄ ꯅꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯤꯡ ꯈꯔ ꯂꯤꯛꯅ ꯂꯩꯔꯒꯁꯨ ꯑꯣꯖꯥ ꯂꯛꯁꯃꯤꯀꯥꯟꯇꯣ ꯑꯩꯈꯣꯏ ꯁꯤꯂꯦꯠ ꯗꯤꯕꯤꯖꯟꯒꯤ ꯃꯅꯤꯄꯨꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯦꯊꯅꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯑꯩꯈꯣꯏ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯆꯪ ꯊꯧꯅ ꯊꯕꯛ ꯇꯧꯈꯠꯂꯛꯄ ꯅꯍꯥ ꯑꯃꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ 마이너리티 라이트스 ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯀꯩꯅꯣ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯇꯧꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯃꯅꯨꯡꯗ ꯃꯤꯡ ꯂꯩꯔꯕ ꯁꯪꯁꯊꯥꯟ ꯑꯃꯅꯤ ECDO ꯑꯣꯖꯥ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ECDOꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯧꯔꯝꯁꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯣꯖꯥꯒꯤ ꯃꯇꯥꯡꯗ ꯏꯁꯥꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯁꯝꯂꯞꯄ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯕꯤꯅꯕ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯣꯖꯥ ꯂꯛꯁꯃꯤꯀꯥꯟꯇ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯄꯨ ꯑꯩꯅ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯜꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯩꯒꯨꯝꯕ ꯀꯩꯁꯨ ꯅꯠꯇꯕ ꯀꯩꯅꯣꯃ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯁꯤꯒ ꯈꯖꯤꯛꯇꯪ ꯍꯥꯏꯕꯒꯤꯗꯃꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯉꯥꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯁꯨꯡ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯅꯣꯂꯨꯛꯆꯅ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯈꯣꯠꯄ ꯁꯤꯁꯤꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟꯁꯤ ꯌꯥꯝꯅ ꯁꯦꯡꯅ ꯉꯥꯡꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯕꯁꯨ ꯑꯗꯨꯑꯣꯏꯁꯨ ꯃꯔꯛꯇ ꯕꯦꯡꯒꯣꯂꯤ ꯂꯣꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯆꯪꯕ ꯌꯥꯎꯔꯤꯕꯁꯦ ꯑꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯕ ꯇꯥꯔꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯩꯅ ꯅꯣꯂꯨꯛꯆꯅ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯕ ꯍꯥꯏꯅ ꯅꯤꯡꯖꯔꯤ ꯑꯗꯨ ꯑꯩꯅ ꯁꯝꯂꯞꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯧꯅꯥꯎꯖꯝ ꯂꯛꯁꯃꯤꯀꯥꯟꯇ ꯀꯧꯏ ꯑꯩꯒꯤ ꯄꯣꯛꯐꯝ ꯈꯨꯟꯗꯤ ꯚꯥꯅꯨꯒꯥꯁꯀꯤ ꯒꯪꯒꯥꯅꯒꯔ ꯀꯧꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯃꯤꯡꯅ ꯒꯨꯂꯥꯞ ꯆꯥꯟ ꯀꯧꯔꯤ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯔꯨꯄꯀꯨꯟꯅ ꯀꯧꯏ ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯈꯣꯠꯄꯗꯤ ꯚꯥꯅꯨꯒꯥꯁ ꯈꯨꯟꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯒꯪꯒꯥꯅꯒꯔꯒꯤ ꯃꯅꯥꯛ ꯁ꯭ꯔꯤꯄꯨꯔ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯂꯣꯏꯔꯦ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯁ꯭ꯔꯤ ꯃꯨꯡꯒꯨꯜ ꯒꯣꯔꯃꯦꯟ ꯀꯣꯂꯦꯖꯇ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯤꯇꯥꯒꯥꯡ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯄꯕ꯭ꯂꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯊꯛꯇ ꯑꯣꯅꯔꯁ ꯑꯃꯁꯨꯡ ꯃꯥꯁꯇꯔꯁ ꯂꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯊꯕꯛ ꯊꯅ ꯑꯇꯣꯞꯄ ꯁꯪꯁꯊꯥ ꯑꯃꯅꯤ ꯊꯕꯛ ꯁꯨꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ECDO ꯑꯁꯤ ꯂꯤꯡꯈꯠꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈꯔ ꯄꯨꯛꯆꯦꯜ ꯇꯤꯟꯅꯕ ꯃꯌꯥꯝꯅ ꯑꯗꯨꯈꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯅ 2002ꯒꯤ ꯑꯗꯨꯋꯥꯏꯗꯨꯗ ECDO ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯗꯨ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇꯅ ꯑꯩꯒꯤ ꯏꯇꯨ ꯑꯃꯗꯤ ꯂꯩꯔꯦ ꯁꯤꯕꯥꯅꯤ ꯀꯧꯏ ꯑꯗꯨꯗꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝ ꯏꯆꯥꯅꯨꯄꯤ ꯑꯍꯟꯗꯨ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯥꯔꯝ ꯐꯣꯔꯁ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯥꯏꯅ ꯑꯗꯨꯗ ꯇꯝꯃꯤ ꯑꯅꯤꯁꯨꯕꯗꯨꯅ ꯀ꯭ꯂꯥꯁ 9ꯗ ꯇꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯑꯍꯨꯝꯁꯨꯕ ꯑꯇꯣꯝꯕꯤꯁꯤꯅ ꯀ꯭ꯂꯥꯁ 7ꯗ ꯇꯝꯃꯤ ꯑꯁꯤꯅ ꯑꯩꯒꯤ ꯁꯝꯂꯞꯄꯤ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯅꯤꯡꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯗꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗꯁꯨ ꯄꯟꯖꯈꯤꯕꯗꯨꯅꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯃꯆꯥꯁꯤꯡꯅ ꯃꯔꯁꯨ ꯍꯧꯔꯛꯄ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯑꯃꯗꯤ ꯑꯁꯥꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯗꯩꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯉꯒ ꯇꯧꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯟꯗ ꯑꯗꯒꯤ ꯊꯧꯒꯜꯂꯣꯟꯗ ꯃꯩꯇꯩꯂꯣꯟꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗ ꯈꯔ ꯁꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯂꯛꯁꯃꯤꯀꯥꯟꯇꯅꯁꯨ ꯅꯤꯡꯁꯤꯡꯖꯔꯤꯗꯨꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯂꯩꯔꯛꯄꯒꯤ ꯍꯧꯅꯕꯤ ꯑꯁꯨꯝ ꯑꯩꯈꯣꯏ ꯂꯣꯟ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯨꯝ ꯅꯣꯡꯃꯒꯤ ꯇꯠꯇꯅ ꯁꯤꯖꯤꯟꯅꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯂꯤꯡ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯣꯏꯅ ꯁ꯭ꯀꯨꯜꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯦꯖ ꯑꯦ ꯐꯣꯔꯃꯦꯜ ꯏꯖꯨꯀꯦꯁꯟꯁꯤ ꯂꯩꯇꯕꯅ ꯑꯗꯨꯗꯒꯤꯗꯤ ꯑꯣꯐꯤꯁꯇ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯐꯣꯔꯃꯦꯜ ꯁꯤꯆꯨꯋꯦꯁꯟꯗ ꯃꯩꯇꯩꯂꯣꯟꯁꯤ ꯁꯤꯖꯤꯟꯅꯕ ꯈꯔ ꯋꯥꯠꯂꯤ
ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯄꯔꯦꯡꯗꯗꯤ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯃꯩꯇꯩꯂꯣꯟ ꯁꯤꯖꯤꯟꯅꯔꯤ ꯇꯧꯕꯇꯕꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯒꯁꯨ ꯑꯃꯨꯛꯀꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯇꯣ ꯑꯣꯖꯥ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇꯣꯁꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯣꯖꯥꯅ NGO ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯗꯦꯕꯂꯞꯃꯦꯟꯒꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅꯕ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏ ꯏꯀꯣꯅꯣꯃꯤꯛ ꯆꯥꯎꯁꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯤ ꯅꯠꯇꯕꯤꯗ ꯆꯨꯝꯅꯒꯤ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯌꯨꯕ ꯁꯃꯤꯇꯤ ꯈꯪꯗꯦ ꯁꯥꯇ꯭ꯔ ꯁꯃꯤꯇꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯠ ꯑꯗꯨꯗꯒꯤꯗꯤ ꯃꯥꯏ ꯈꯨꯟꯒꯤ ꯀ꯭ꯂꯥꯕ ꯀꯩꯀꯥ ꯃꯌꯥꯝ ꯂꯩꯔꯦ ꯑꯁꯤ ꯂꯩꯅ ꯑꯩꯈꯣꯏ NGO ꯑꯃ ꯑꯣꯏꯅ ꯅꯟ ꯒꯚꯔꯟꯃꯦꯟꯇꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯈꯠꯇꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯂꯤꯡꯈꯠꯀꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯒꯤ ꯀꯩꯅꯣꯁꯦ ꯃꯁꯤꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯋꯥꯈꯟꯗ in that time ꯃꯥने ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯌꯥꯝꯅ ꯋꯥꯍꯪꯅꯤ ꯑꯁꯤꯒꯤ ꯋꯥꯍꯪꯁꯤ ꯑꯣꯖꯥ ꯑꯃꯝ ꯄ꯭ꯔꯚꯨꯅ ꯍꯪꯕꯤꯔꯤꯕꯁꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯃꯐꯝꯗꯁꯨ ꯍꯥꯏꯕꯒꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯀꯌꯥ ꯐꯪꯗꯦ ꯑꯗꯣ ꯑꯣꯖꯥꯅ ꯍꯪꯉꯛꯄꯁꯤꯗ ꯑꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯃꯥꯁꯇꯔꯁ ꯂꯣꯏꯔꯦ ꯍꯥꯏꯔꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯑꯩ NGOꯗ ꯊꯕꯛ ꯑꯃꯅꯤ ꯁꯨꯏ NGO ꯑꯅꯤꯍꯨꯝꯕꯗ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯗꯨꯗ ꯑꯩꯅ ꯑꯁꯨꯝ ꯈꯜꯂꯤ ꯑꯩꯅ NGOꯗ ꯊꯕꯛ ꯁꯨꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯥꯡ ꯑꯗꯨ ꯃꯩꯇꯩꯗꯁꯨ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯥꯏꯔꯕ ꯆꯤꯊꯕ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯔ ꯕꯦꯛꯋꯥꯔꯗ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯅꯤ ꯊꯕꯛ ꯁꯨꯔꯤꯁꯦ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝ ꯈꯟꯕꯗ ꯑꯩꯒꯤ ꯃꯩꯇꯩ ꯃꯅꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯕꯦꯛꯋꯥꯔꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤꯒꯨꯝꯕ ꯂꯨꯄꯥ ꯄꯩꯁꯥ ꯐꯤꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯟꯊꯕ ꯐꯦꯃꯤꯂꯤ ꯀꯌꯥꯗ ꯂꯩ ꯑꯩꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯈꯜꯂꯤ ꯑꯩꯁꯤ ꯑꯁꯨꯃꯥꯏꯅ NGOꯁꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯩꯇꯩ ꯅꯠꯇꯅ ꯑꯇꯣꯞꯄ ethnic community ꯍꯥꯏꯔꯤꯁꯤꯅ ꯑꯇꯣꯞꯄ ꯃꯌꯥꯝꯁꯤꯗꯩꯗꯤ ꯈꯥꯁꯤꯁꯨ ꯂꯩꯔꯤ ꯒꯥꯔꯣ ꯍꯥꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯁꯨ ꯂꯩꯔꯤ ꯇꯤ ꯂꯦꯕꯔ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥ ꯕꯒꯥꯟꯗ ꯊꯕꯛ ꯁꯨꯕ ꯃꯌꯥꯝꯁꯤꯁꯨ ꯂꯩꯔꯤ ꯑꯁꯤꯒꯨꯝꯕꯁꯤ ꯈꯜꯂꯦ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯤꯡꯊꯣꯟ ꯊꯣꯟꯈꯤꯕꯅꯤ ethnic community development organization aduna atopadi jokhi Bangladesh Manipuri Satra Samiti leiri Bangladesh Manipuri Sahitya Sangsad leiri community amamgi maming haira narga magi development kitama aduna mayam ji punjan bagi wakhanda aikos mai pun ethnic community development organization na skumba organization ama linkat bagi asigi kenosi wakhanji phawgi bani adugi phawgi makada jokhi imanaba amasung jokhi khara senior oiba mitai manung de jokhi tana ria naraga adudai 2002 da asija samgam na bade jokhi Bangladesh ki Bangladesh labjada kono da leiba jokhi hoji hoji jokhi president oiriba hoirom Indrajit Singho adudai jokhi Sylhet tana Jugeshwar Singho opua naraga ma khanaba adudai adugi matangda hoji hoji ti Sylhet ta leitre Damaigi Aisam Birolal Kauba Asiguba Imanaba Kare Dinara Naraga Wari Sandana Asima ama Lingatna Taradi Adu Bata Japagi Meitei community ga Loina Atopa community ga Asigi Chapat Pagi Tamatama Kara Suba Jagadi Asigi Matanga Asigi Wakandagi Japari Wakando Dagi Japari Asigi ECDO Samsara Asigi Lingatadu ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯀ꯭ꯂꯥꯕ ꯀꯨꯝꯕ ꯉꯥꯛ ꯃꯥꯡꯗ ꯄꯟꯖꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯣꯟ ꯇꯣꯃꯨꯟꯗꯁꯨ ꯀ꯭ꯂꯥꯕ ꯀꯨꯝꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯁꯪꯁꯊꯥ ꯈꯪꯗꯦ ꯁꯥꯇ꯭ꯔ ꯁꯃꯤꯇꯤ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯈꯨꯟꯗꯒꯤ ꯂꯩꯀꯥꯏꯗꯒꯤ ꯂꯨꯄꯥ ꯄꯩꯁꯥꯁꯦ ꯈꯥꯏꯔꯒ ꯊꯕꯛꯁꯤ ꯆꯥꯎꯈꯠꯄꯒꯤꯗꯃꯛ ꯊꯕꯛ ꯁꯨꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ NGOꯁꯤ ꯇꯧꯕ ꯇꯥꯔꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯁꯤꯒꯤ ꯁꯦꯟ ꯊꯨꯝ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ लौरी आयनारगा डोनेशन लौरी आयनारगा एक कम्युनिटी की चापत के थबक सुबह तारती कम्युनिटी की चापत पसी अहोयगा खजितम खोंगले जांगद्रा रुबी वाखंदगी असिगी ऑर्गेनाइजेशन असे लिंगत अदुतेदी लिंगत आयनारगा जखोगी 2008 दा अखोगी NGO affairs बुरु की जखोय registration फंगी बा अदु NGO affairs बुरु असिगी registration फंगबा तारती अखोई foreign donation लौबगी खुदुम चाबा फंगदे अदुना जखोगी ECDO असि 2002 दना जखोगी सोशल सर्विस एक्ट की अंडर जखोगी रजिस्ट्रेशन अबा फंगे अदुदे 2008 ते जखोगी NGO affairs बुरुगी रजिस्ट्रेशन फंगबनी
ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯗꯣꯅꯔ ꯀꯌꯥꯗꯒꯤ ꯐꯥꯟꯒꯤ ꯃꯇꯦꯡ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏ ꯊꯕꯛ ꯑꯩꯈꯣꯏꯒꯤ education ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯒꯠꯂꯤꯕꯅꯤ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯗꯣꯒꯤ ꯃꯤꯁꯟ ꯑꯃꯁꯨꯡ ꯚꯤꯖꯟ ꯂꯩꯖꯩ ꯑꯁꯤꯒꯤ ꯑꯦꯛꯗꯣꯒꯤ ꯃꯤꯁꯟꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯆꯥꯎꯈꯠꯄꯒꯤꯗꯃꯛ ꯃꯌꯥꯝꯁꯤꯡ ꯄꯨꯟꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯎꯈꯠꯄꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯅ ꯃꯌꯥꯝꯁꯤꯒ directly involved ꯑꯣꯏꯔꯒ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏꯒꯤ ꯔꯨꯠ ꯂꯦꯚꯦꯜꯗꯒꯤ ꯇꯥꯟꯅꯔꯦ ꯍꯥꯏꯔꯒ ꯃꯌꯥꯝꯕꯨ involve ꯇꯧꯕꯁꯤ ꯑꯦꯟꯁꯤꯌꯣꯔ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯄꯒꯤꯗꯃꯛ ꯇꯥꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯠꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤ ꯂꯧꯈꯠꯄ ꯑꯗꯨꯗꯩꯗꯤ ꯚꯤꯖꯟꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯦꯛꯗꯣꯅ ꯎꯔꯤꯕꯁꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯨꯝꯕ 30ꯒꯨꯝꯕꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯚꯤꯖꯟ ꯑꯃ ꯎꯅꯤꯡꯉꯤ जे अखोगी मेटे मनुंग खंगे गारो मनुंग खंगे अमाबना खंगे अखोगी लाइरबा चिथाबा लाइरनि तबा असिगुंबा मियोय असे अखोगी समाजता लेतबा अदुगुंबगी मंग जखोय मंगे नारगा असिगी ऑर्गेनाइजेशन असे लिंक ताबिरि ब्रो जे इना आइसे मया साउंड दा करिगुंबा प्रॉब्लम लेबा तारसो हाबिरदि फागन हेलो हेलो ओजा प्रमोद की कोनो से ताबदा खितंग कोनो ओइ Okay, sorry, I unmute hojik tawjari. Anyway, mayam sum tai ojana haribadu adu khajitang voice se. Khajitang kena tawbiro waina sum haiba khajitang raise tawbiro waina kena ka shona ta pa su yaw mane. To anyway, ojana takpiriba mayam do akoi yamna kena tawna ta si manungda akoi sida yengbiriba mayam da sum thagatpirei. ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯒ ꯋꯥꯍꯪ ꯑꯃꯇꯪꯒ ꯍꯪꯖꯅꯤꯡꯕꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯊꯦꯡꯅꯔꯛꯄ ꯆꯦꯂꯦꯟꯖꯁꯤꯡꯁꯨ ꯃꯇꯥꯡꯁꯤꯒ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯒꯗꯤ ꯑꯇꯩꯁꯨ ꯑꯩꯈꯣꯏ ꯅꯧꯅ ꯁꯪꯁꯊꯥꯟ ꯑꯃ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯏꯅ ꯍꯧꯒꯠꯄꯅ ꯑꯃꯅꯤ ꯑꯗꯨꯒ ꯑꯦꯖ ꯑꯦꯟ ꯖꯤ ꯑꯣ ꯍꯥꯏꯗꯤ ꯁꯦꯟ ꯊꯨꯝꯒꯤ ꯃꯇꯥꯡ ꯂꯥꯛꯀꯅꯤ ꯑꯗꯨꯗꯩꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯑꯁꯤꯗ ꯐꯪꯅꯔꯛꯄ ꯆꯩꯊꯦꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯦ ꯆꯦꯂꯦꯟꯖꯁꯤꯡꯁꯦ ꯀꯔꯤ ꯀꯔꯤ ꯆꯦꯂꯦꯟꯖ ꯊꯦꯡꯅꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯣꯖꯥ ꯀꯣꯝꯅ ꯍꯪꯕꯤꯕ ꯋꯥꯍꯪꯁꯤ ꯁꯪꯁꯊꯥꯟ ꯑꯃ ꯂꯤꯡꯈꯠꯄ ꯍꯥꯏꯕꯁꯤ ꯑꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯩꯒꯤ ꯃꯥꯡꯗ ꯑꯦꯟ ꯖꯤ ꯑꯣꯒꯤ ꯃꯔꯝꯗ ꯊꯕꯛ ꯁꯨꯕ ꯃꯤ ꯃꯔꯥꯡ ꯀꯥꯏꯗꯕ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯩꯕ ꯇꯥꯔꯁꯨ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕꯒꯤ ꯂꯦꯚꯦꯜꯗꯨ ꯃꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯟ ꯖꯤ ꯑꯣꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯈꯠꯀꯅꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯂꯤꯡꯈꯠꯄ ꯌꯥꯅꯔꯒ ꯕꯥꯏ ꯂꯣꯛꯁꯇꯒꯤ ꯍꯧꯅ ꯑꯃꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯥꯟꯅꯕꯒꯤꯗꯃꯛ ꯃꯤꯇꯩꯒꯤ ꯃꯅꯨꯡꯗ 2002-3 ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯂꯤꯛꯅ ꯃꯤꯁꯤ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯤꯇꯒꯥꯡꯗ ꯍꯥꯏꯔꯒ ꯍꯤꯜ ꯇ꯭ꯔꯦꯞꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯤꯅꯔꯛꯄ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯃ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯅꯁꯨ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯂꯨꯄꯥ ꯄꯩꯁꯥꯒꯤ ꯈꯟꯗꯅ ꯅꯪꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯀꯦ ꯃꯤꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯍꯟꯒꯦꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯅꯪꯒꯤ ꯅꯁꯥꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯇꯥꯔꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯈꯠ ꯌꯥꯅꯔꯒ ꯑꯗꯨꯒꯤꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤꯁꯨ ꯅꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯗꯩꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯨꯁꯨ ꯆꯥꯎꯈꯠꯄ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯥꯛꯄꯤꯔꯛꯏ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯌꯥꯝꯅ ꯑꯆꯧꯕ ꯀꯣꯂꯝꯅꯤꯁꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯗꯤꯌꯥ ꯃꯌꯥꯝꯗꯁꯨ ꯇꯣꯛ ꯁꯣꯗ ꯀꯔꯤꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯍꯥꯏꯔꯒ ꯈꯪꯉꯤ ꯗꯣꯛꯇꯔ ꯇꯨꯐꯥꯏꯜ ꯍꯥꯏꯕ ꯀꯧꯏ ꯑꯗꯨꯒꯤ ꯑꯣꯖꯥꯗꯨꯅꯁꯨ ꯌꯥꯎꯕꯗ ꯒꯥꯏꯗ ꯀꯌꯥꯗ ꯄꯤꯕꯤꯔꯛꯏ ꯑꯗꯨꯗꯩꯗꯤ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏ ꯃꯦꯟꯁꯇ꯭ꯔꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯍꯥꯏꯕꯗꯤ ꯕꯦꯡꯒꯣꯂꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯨꯞ ꯃꯄꯤꯖꯥꯁꯤꯡ ꯃꯌꯥꯝꯅꯁꯨ ꯁꯄꯣꯔꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯑꯁꯤꯒꯤ ꯂꯝꯕꯤꯁꯤ ꯆꯠꯈꯤꯕꯅꯤ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯌꯥꯝꯅ ꯑꯆꯧꯕ ꯁꯄꯣꯔꯠꯇꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ
ꯑꯩꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯗꯤ ꯑꯅꯝꯕ ꯃꯤꯅꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯈꯤ ꯈꯔꯅꯗꯤ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯑꯣꯐꯤꯁꯀꯤ ꯚꯥꯔꯥꯗꯩ ꯀꯔꯤꯗꯩ ꯑꯗꯨꯐꯥꯎꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯄꯣꯔꯠ ꯇꯧꯈꯤ ꯏꯃꯨꯡꯗꯒꯤ ꯑꯗꯨꯅ ꯏꯃꯨꯡꯗꯒꯤ ꯁꯄꯣꯔꯠ ꯐꯪꯕ ꯃꯄꯥꯟꯗꯒꯤꯁꯨ ꯇꯦꯛꯅꯤꯀꯦꯜ ꯑꯃ ꯁꯄꯣꯔꯠ ꯐꯪꯕ ꯑꯗꯨ ꯁꯄꯣꯔꯠ ꯃꯌꯥꯝꯁꯤ ꯐꯪꯉꯦ ꯍꯥꯏꯅꯔꯒ ꯑꯁꯤꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯕꯨ ꯁꯄꯣꯔꯠ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯈꯪꯗꯦ ꯑꯣꯖꯥ ꯈꯪꯗꯦ ꯑꯃꯁꯨꯡ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯩ ꯅꯤꯡꯁꯤꯡꯉꯤ ꯑꯃꯁꯨꯡ ꯃꯣꯏꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯩ ꯉꯁꯤ NGO-ꯁꯤꯅ ꯑꯁꯤꯒꯤ ꯂꯦꯚꯦꯜꯁꯤꯒ ꯂꯥꯛꯄꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯅꯥ ꯑꯃ ꯈꯪꯗꯦ ꯃꯄꯥꯟꯗꯒꯤ ꯐꯥꯔꯝ ꯐꯪꯕ ꯈꯪꯗꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯖꯗꯕꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯂꯦꯟꯖ ꯌꯥꯝꯅ ꯐꯦꯁ ꯇꯧꯕ ꯐꯪꯉꯤ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛꯁꯨ ꯆꯦꯂꯦꯟꯖ ꯐꯦꯁ ꯇꯧꯔꯤ ꯍꯧꯖꯤꯛ ꯐꯦꯁ ꯇꯧꯕ ꯇꯥꯔꯁꯨ ꯍꯧꯖꯤꯛꯀꯤꯅ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯗꯩꯗꯤ ꯅꯧꯅ ꯂꯤꯡꯈꯠꯂꯛꯄꯗꯅ ꯑꯁꯤꯒꯤ ꯃꯑꯣꯡꯁꯤ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯅ ꯑꯃꯁꯨꯡ ECDO ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ethnic community ꯃꯌꯥꯝꯒꯤ ꯗꯦꯚꯂꯞꯃꯦꯟꯠꯀꯤꯗꯃꯛ ꯊꯕꯛ ꯁꯨꯕ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯣꯅꯦꯁꯂꯤ ꯊꯕꯛ ꯁꯨꯕꯁꯤ ꯎꯕꯗ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯤꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤ ꯀꯌꯥꯇꯁꯨ ꯊꯣꯛꯄꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯤ ꯍꯥꯟꯅꯒꯤ ꯀꯨꯝꯅ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯊꯕꯛꯁꯤ ꯁꯨꯕꯗ ꯋꯥꯍꯪ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯕꯨꯗꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯕ ꯀꯩꯅꯣꯃꯅꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯏꯃꯥꯕꯨ ꯑꯣꯏꯔꯣ ꯏꯆꯦ ꯏꯆꯟꯕꯨ ꯑꯣꯏꯔꯣ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯄꯔꯁꯣꯅꯦꯜ ꯀꯩꯅꯣꯗ ꯑꯦꯆꯤꯞꯃꯦꯟ ꯒꯣꯜ ꯑꯦꯅꯤ ꯀꯩꯅꯣꯗ ꯄꯣꯂꯤꯇꯤꯀꯦꯜꯕꯨ ꯑꯣꯏꯔꯁꯨ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯔꯁꯨ ꯄꯔꯁꯣꯅꯦꯜ ꯒꯣꯜꯕꯨ ꯑꯣꯏꯔꯒꯁꯨ ꯐꯦꯃꯤꯂꯤꯒꯤ ꯁꯄꯣꯔꯠ ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯄꯣꯔꯠ ꯀꯩꯅꯣꯒꯤ ꯁꯄꯣꯔꯠ ꯌꯥꯝ ꯃꯊꯧ ꯇꯥꯏꯁꯦ ꯑꯣꯖꯥꯒꯤ ꯑꯁꯤꯅꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯤ ꯑꯁꯤꯗ ꯑꯃꯇꯪꯒ ꯂꯥꯛꯆꯅꯤꯡꯉꯤ ꯁꯤꯅ ꯉꯁꯥꯏꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯈꯔꯕꯨꯗꯤ ꯄꯟꯕꯤꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯌꯥꯎꯅ ꯀꯩꯅꯣ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯃꯇꯝ ꯃꯅꯨꯡꯁꯤꯒꯩꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯤꯡ ꯃꯦꯝꯕꯔ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯁꯝꯂꯞꯅ ꯄꯟꯕꯤꯔꯝꯃꯒꯅꯤ ꯑꯣꯖꯥ ꯏꯟꯗ꯭ꯔꯖꯤꯠꯀꯤ ꯋꯥꯔꯤ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀꯅꯥ ꯌꯥꯎꯕꯤꯔꯝꯕ ꯍꯧꯖꯤꯛ ꯀꯅꯥ ꯌꯥꯎꯔꯤ ꯑꯁꯤꯒꯤ ꯕꯣꯗꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯄ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯔꯒꯥꯅꯣꯒ꯭ꯔꯥꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯁꯤꯒꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯋꯥꯍꯪꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ECDOꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯣꯏꯔꯣꯝ ꯏꯟꯗ꯭ꯔꯖꯤꯠ ꯑꯣꯏꯔꯤ ꯑꯗꯨꯗꯩꯗꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯏꯁꯥ ꯂꯛꯁꯃꯤꯀꯥꯟꯇ ꯁꯤꯡ THOUNAOUJAM ꯁꯤꯡ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ N ꯖꯨꯒꯦꯁ꯭ꯋꯔ ꯁꯤꯡ ꯄꯄꯨ ꯂꯩꯖꯔꯦ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯖꯔꯔꯗꯅ ꯅꯥꯝꯔꯝ ꯁꯣꯡꯀꯣꯔ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯅꯤꯄꯨꯔꯤ ꯁꯪꯁꯊꯥꯟꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯁꯨ ꯃꯥ ꯄꯨꯕꯤꯔꯤ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯅ ꯐꯤꯃꯦꯜ ꯀꯩꯅꯣꯗꯅ ꯃꯦꯝꯕꯔꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯣꯇꯤ ꯍꯥꯏꯅ ꯂꯩ ꯑꯩꯈꯣꯏꯒꯤ ꯃꯤꯅꯣꯇꯤ ꯗꯦꯕꯤ ꯍꯥꯏꯅ ꯂꯩ ꯑꯗꯨꯗꯩꯗꯤ ꯑꯃꯅ ꯑꯣꯄꯣꯔꯅꯥ ꯗꯦꯕꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯔꯅꯥꯁꯤꯅ ꯀꯩꯅꯣꯒꯤꯅꯤ ꯔꯥꯖꯕꯥꯔꯤꯒꯤ ꯁꯤꯂꯦꯠ ꯑꯁꯤꯅꯤ ꯁꯝꯂꯞꯅ ꯍꯧꯖꯤꯛ ꯂꯩꯕꯅ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯁꯒꯥꯎꯗ ꯑꯣꯟꯖꯣꯟ ꯂꯩꯔꯤ ꯁꯌꯥꯝ ꯑꯣꯟꯖꯣꯟ ꯂꯩꯔꯤ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯗꯥꯃꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯀꯦ ꯕꯤꯔꯣꯂꯥ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯃꯦꯝꯕꯔ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯤꯔꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯜꯂꯦ ꯍꯥꯏꯔꯒ ꯁꯤꯒꯤ ꯊꯕꯛꯁꯤ ꯁꯨꯒꯠꯂꯛꯄ ꯑꯣꯀꯦ ꯃꯊꯪ ꯀꯩꯅꯣ ꯑꯃꯅ ꯋꯥꯍꯩ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯣꯖꯥꯅ ꯊꯦꯡꯅꯔꯛꯄ ꯀꯩꯅꯣꯗꯨꯁꯨ ꯂꯤꯕꯤꯔꯦ ꯑꯗꯨꯒ ꯑꯦꯆꯤꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏ ꯐꯣꯇꯣꯁꯨ ꯎꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯦꯆꯤꯞꯃꯦꯟ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯈꯖꯤꯛꯇꯪ ꯅꯩꯅꯁꯤ ꯑꯍꯥꯟꯕꯗꯒꯤ ꯍꯧꯔꯅꯤ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄꯁꯤ ꯏꯖꯨꯀꯦꯁꯟꯗ ꯑꯣꯏꯅ ꯍꯧꯕꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯇꯩ ꯑꯇꯣꯞꯄ ꯏꯀꯣꯅꯣꯃꯤꯛ ꯑꯦꯛꯇꯤꯚꯤꯇꯤꯁ ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯒꯤ ꯄꯥꯏꯈꯠꯄ ꯍꯧꯕ ꯑꯗꯨꯒꯤ ꯁꯝꯂꯞꯄ ꯈꯖꯤꯛꯇꯪ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩ ꯁ꯭ꯂꯥꯏꯗ ꯁꯦꯌꯥꯔꯤꯡꯁꯨ ꯁꯨꯝ ꯇꯧꯖꯔꯛꯦ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯂꯤꯡꯈꯠꯂꯦ ꯍꯥꯏꯔꯒ ꯏꯁꯥꯒꯤ ꯐꯥꯏꯅꯥꯟꯁ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯥꯏꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯥꯏꯅꯥꯟꯁꯇꯒꯤ ꯑꯩꯈꯣꯏꯒꯤ एजुकेशन प्रोजेक्ट्स अमा पाइखꯠꯄꯅꯤ एजुकेशन प्रोजेक्ट्स करीनो है करम मफमदे अखोइना पाइखꯠते हाबदा खासी कम्युनिटी मनुंगदे अखोइ पाइखꯠले खासी कम्युनिटी मनुंगदा पाइखꯠसि करी माने पाइखꯠके हाबदा अखोइना असुम जेंबदा सिलेट की जोइंटापुर हाइना हाबा अखोइगी शिलोंगा हाइनाबा बॉर्डर
Shillong border ka tayo ba? Ada tu kasi pergi khasi community ada ni. Khasi community sini kan itu orang na ba mo lagi ada da angan hindi school da sungka ka da ba tu pergi primary da ka ba ja ba gi chahi matang se da angan sing se anak school da ka da. Aduna adugi khasi community ki manung da lai lai so hi ba patta angan da gi an da gi thudo ko jaw le ti. Aduna jakoi na hangi kari ginon khasi community ki angan da school ka da ba si kari gi ba. Hana kuma tabda makhoi ne jakoi da takle je school da chatle anarage school di oja origin di kuna ma gi mainstream community Bengali speaking jakoi gi Bengali da wa ngang bo oi ba ni na khasi gi angang ji chatle anarage school da chatle anarage school da oja ji na tak pa para do khamba dam da aduna kharani chatle anarage school ji ha tok aduna tada su khasi community gi guardian ji lai lai so hi da ba ni na अखोगे खाता खंगदे ओलोम खंगदे इरबा पेंसिल खंगदे अदुगुंबदु पिवाना हारा मसा मसोसिन दोका हवोइना थौसागिदबा अदुना असोगदा स्कूल दा चने नारगा ओजानी लोन खंगदबा असिगी मरोन ताकबगिना अनाजिगो अदुदे दे गार्जियन सिंगसु लाइक तंबगी मचिनजाको आदि एजुकेशन मटेरियल दो चपचाबी पिबनम असिगी सि जखै खंगने नारगा अदुगी मफम दुगा 2005 ति जखै Education Support Center ada ahum gak sekolah center tu. Education Support Center jadi thamak sih nak kari doa na baga. School ji kadri ada tarik tegi mapan makai mapan ye adu baga khasi adu ada lagi class 8 kumba 9 kumba tamba adu kumba mioi du jepoi ne appointment pira na go sih primary level ka tamba akan tu adu gak jepoi education material khata gumba kolom gumba sing ji pira na ga moi bu adugi school ge la sing do tak pire asina kalimana tali ya na bata makri do ga iri maya do kai ge bengali marona a mai si kari no asi marona adugi di keno sina mai ki do ko polai na si la poi ya na bata de asi marona kari do ga asi sing ji mutina to de kai ge school chat ne manga अखोगी मरोन जी लाइते इरिबजी असि खासिगी मोंग ताकपिरे गाय बदे असि प्रोसेस न करि तो गया ना बदे पना अखोगी एनजीओ गी लोन द बाइलिंगुअल एजुकेशन प्रोसेस तो बाइलिंगुअल एजुकेशन प्रोसेस न खागी खासि निपि मजा जिंगा ससे अपॉइंटमेंट पीरा ना पना ताकपि बाहो रखपदगी था हुमरी मखा दगी खासि मसा जिं स्कूल द काम हो करिगिना ना बदे मा खासी मरोना माकी स्कूल की टेक्स्ट बुक तो खंगा बदना अदे मा स्कूल का बद माकी दुगाइबा हाउरे मसा अदमाना तौरे नारगा जपना तौबदगी 2006 तगी अदमाना तौबदगी अदमाना तौबदगी जोइंता जे खासी की पुंजी नखगी खुंजी दी खासी सिंग पुंजी कौरे पुंजी अहुंदा ड्रॉप आउट रेसी प्राइमरी दगी 0 दलाई Zero adalah narga asli matang itu kalau asli jam macam itu kalau Bengali newspaper ada success story oleh jadi film series oleh zaman fazada tu asli jadi bilingual education process ta jam na pada tu kalau caro be achievement ana kalau di aduna jadi Sylhet ke education department apa semua jadi asli matang jadi Ministry of Education itu jadi meeting ama paham Ministry of Education has IPS strategy exam na target na tauri amaso adugi makadagi adugi jakogi thodo adugi success oibagi makadagi adugi makada Ministry of Education dagi circular ma pigi jakogi maitei gi punja khangde adudei de khasi gi khangde atopa community gi primary level do ojale riba mayam jingje asi jingji maki area gi school jingde appointment piba gi tamana jakogi Sylhet division gi divisional education officer na dama to circular ma pigi circular ma piba gi matanda adudei de appoint assessing the riba community gi primary level da liya basu azakara me apne sinse maki thangang si maki community gi ngang leba school ke asingda transfer to na sumata na sinjangi aduna asi jakogi chawraba jakogi achievement amana na jakogi khali adugi matang ju jakogi
keno tanda tanda su TV channel kaya ta su adugi matang da joi keno joi report pigi adugi de joi jamna thaga da to joi ekdo adugi idea dagi adudai di joi na ekdo na 2000 laiba 2015 da joi khalli akogi meitei masajing je to kaya ta jauri mayang lon je jamna senjan da ba joi primary gi class 1 gumbada 2 gumbada tambase joi loan gi batang da jamna problem kaya ta na ba wi school la chat da na ga adudagi joi na 2015 da Norway gi organization ama hey Harden ko ba Norway gi organization amaga kusam da na ga project ama lokhakin adugi project tu ga 2015 dagi joi Bhanuvasti Bhanubir adudai Mange Mokong amasung Mongolpur da Manipuri language center ana center ahum joi hangi adugi center aduga joi na ko basina karino ana ga ekdona Manipuri joi meitei machasingpu Manipuri script amasung Manipuri gi script da kari ane igani asigi se aduga takpiba aduga loinana maki masagi school gi mathematics ka English ka subject ahum si Manipuri ga mathematics ka English subject ahum si takpi tama dekoi oja dekoi khun khun duga gi mangi hongi na mangi hongi gi bani bilgi na bani bil dagi mongol dagi khun khun dagi oja si appointment pi re na raga aduga school kadrige mangda anang ji dekoi adumani to na Manipuri script amasung Manipuri script la iba si dekoi taki takpa hogi adugi makhadagi dekoi hoji hoji phawbuda dekoi Bhanugas jada koi ekdo na silang da takuna adu hoji hoji phawda angang samri ga jangkhai da gi khara hena Manipuri script amasung Manipuri loan da iba amasung phawba sigisi namme adu natana su ekdo natana su adugi mang da su Manipuri bhasha gabasana unnayana সংস্থা haina organization ama joi oja ekesara muslang duna mukhoina ju joi Manipuri loan ji takpa hogi aduna tai baduna karina na bade joi irani mit ka takpa joi atopa suti gi matangda aduna adugi du ubada ju joi jamni inspired obani aduna ekdo na tawri bachina nungti gi irani mit no ma ka weekend je thamme na de school chatting da ani makhai takpagi thore masi hujik chu chathari adubu mangi hongdadi hujik angang masi khasitang wat padagi sakhoi gi center hojiga mongol putna center adi gi angang sing angang jangkhai mukhi mathakta le adudai di bhani bidana hujik angang unthraga di thoi akhoi gi Manipuri language center sa jiga tammi adu jakhoina ekdona khalli ekdona jakhoi pau Manipur da sum pau khana bade jakhoi tai asigi maram ji te Manipur da 2015 ki February dagi meitei script na jakhoi ki publication dagi hone paper dagi da ama masina bag asigi publication ki thabak se tawrani ana aduna akhoi ekdona khanbadadi adukum badu chata bataradi akhoi Manipuri gi jakhoi ki Bangladesh ki meitei masasina Manipuri script amasung asigi asina iba khotpasi namdaba tarada meitei loan si tungda jakhoi Manipur ga communication tawba matamda jakhoi si nang tungda chatha hogadra na adugi wakhandagi jakhoi asigi thaudang se paikhatpani aduna akhona asigi thaudang se jakhoi gi Manipuri London Lairik chapter 1 chapter 2 chapter 3 ana jakhoi gi Lairik su phumjing aduna chapter 1 jina karina na first year da tamakpa hauba angang jina sigi tarik se tamme na ga sahi ani suba da chapter 2 ji tamba adade de sahi ahum suba angang na chapter 3 ji tam chapter 3 ji da di akoi Bengali script ama kaya jawdre asem ba jakoi gi Manipuri mayek katana asine koi seasonal asini samlakna kala to bada asi larik asi jakoi gi form gi matang da akoi committee ki ex president akoi gi Jugasor Singh Ningthaujam Jugasor Singh opu adude ki oja Indrojit na chingba atopa mayam jingna jamna
ꯃꯇꯦꯡ ꯄꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯐꯣꯡꯕꯅꯤ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯆꯔꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯇꯤꯆꯔꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯕꯤꯁꯀꯥꯎꯗꯒꯤ ꯍꯧꯖꯤꯛꯀꯤ ꯚꯥꯅꯨꯋꯥꯁꯇ ꯂꯥꯛꯄꯤꯔꯤꯕ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯁꯥꯟꯇꯣ ꯁꯤꯡꯍꯣ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯗꯒꯤ ꯑꯣꯖꯥꯁꯤꯡꯁꯤ ꯇꯥꯛꯄꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯥꯛꯏ ꯈꯣꯠꯂꯦꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡꯁꯤ ꯈꯪꯒꯗꯕ ꯈꯪꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯥꯟꯇꯣꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯁꯤ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯄꯤꯔꯤ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯁꯤ ꯅꯠꯇꯅꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯠꯇ ꯍꯧꯖꯤꯛꯀꯤ ꯚꯥꯅꯨꯋꯥꯁꯇ ꯇꯧꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖ ꯁꯦꯟꯇꯔ ꯍꯥꯏꯔꯦ ꯑꯗꯨꯗꯩꯗꯤ ꯁꯤꯂꯦꯠꯇ ꯑꯩꯈꯣꯏꯒꯤ ꯇꯤ ꯒꯥꯔꯗꯦꯟ ꯑꯃꯁꯨꯡ ꯄꯥꯇ꯭ꯔꯣ ꯀꯝꯃꯨꯅꯤꯇꯤ ꯍꯥꯏꯅ ꯖꯦꯡꯕꯗꯗꯤ ꯃꯩꯇꯩꯒꯤ ꯃꯥꯏꯅ ꯈꯖꯤꯛ ꯇꯧꯔꯤ ꯃꯣꯏꯒꯤ ꯃꯐꯝꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯉꯥꯏꯍꯥꯛ ꯃꯥꯡꯕꯗ ꯄꯟꯖꯈꯤꯕ एडुकेशन सपोर्ट सेंटर है एक्टिविटीज जो हुजिक चलते अदुना करिगिनो अनाबदा पात्र कम्युनिटी अमसन टीलेबल कम्युनिटी की अनाहिं जो स्कूल चलने अनागा बेस्टिंग ओजासन नांगबा लोन खोला दुसिनो तम फावबद वापा अदुना हानगे मवंगुमना माकी मसा मसा की कम्युनिटी की ओजासिंग अपॉइंटमेंट पीरे अनागा अदुदे कोई फ्री ऑफ कॉस्ट एजुकेशन मटेरियल्स पीना ओजे ओजिक जो कोई अनांग चनीगा जानकारी अदुगो जो कोई लाइक तंबगी खुदों साबा मतेंग पीबद नमजरी असिनि जो कोई संगत कनदि मथांग ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟꯒꯤ ꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯁ꯭ꯀ꯭ꯔꯤꯞꯀꯤ ꯄꯨꯁꯜꯂꯛꯄ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯅꯟ ꯒꯚꯔꯟꯃꯦꯟꯠ ꯑꯇꯩ ꯑꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯉꯁꯤꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯦꯛꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯚꯥꯁꯥ ꯁꯥꯍꯤꯇ꯭ꯌ ꯚꯥꯁꯥ ꯒꯣꯕꯦꯁꯅꯥ ꯀꯩꯅꯣꯗꯒꯤ ꯁꯪꯁꯊꯥꯟ ꯑꯅꯤꯁꯤꯅ ꯍꯣꯠꯅꯕꯗꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯥꯂꯣꯟ ꯇꯝꯕꯒꯤ ꯑꯩꯈꯣꯏ ꯐꯣꯔꯃꯦꯜ ꯏꯖꯨꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯐꯣꯔꯃꯦꯜ ꯏꯖꯨꯀꯦꯁꯟꯁꯦ ꯑꯉꯥꯡꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯍꯧꯒꯠꯄꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯑꯦꯛꯗꯣꯒꯤ ꯊꯧꯄꯨꯕ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯛꯁꯄꯥꯔꯠꯁꯤꯡꯒꯤ ꯀꯩꯅꯣꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯁꯨꯡ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯁꯤꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯍꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯁꯤꯗꯩꯁꯤꯗ ꯀꯅꯥ ꯀꯅꯥ ꯌꯥꯎꯔꯝꯕ ꯑꯗꯨꯗꯤ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯄꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯤꯀꯨꯂꯝ ꯗꯦꯕꯂꯞ ꯇꯧꯔꯛꯄ ꯃꯇꯥꯡꯁꯦ ꯑꯁꯤꯒꯤꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯃꯌꯦꯛ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯔꯛꯄ ꯁꯤꯒꯤꯁꯤ ꯈꯖꯤꯛꯇꯪ ꯀꯨꯞꯊꯅ ꯅꯩꯅꯕꯤꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯀꯩꯅꯣꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯀꯥꯔꯤꯀꯨꯂꯝ ꯗꯦꯕꯂꯞꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯗꯣꯒꯤ ꯗꯦꯕꯂꯞꯃꯦꯟ ꯊꯕꯛ ꯁꯨꯕꯅꯤꯅ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯁꯤꯅ ꯑꯁꯤꯅ ꯑꯇꯣꯞꯄ ꯀꯩꯅꯣꯅ ꯑꯁꯤꯒꯤ ꯃꯔꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯔꯠ इसामक असगी मरमदा एक्सपर्ट कया ओइजबन नते अदुदा ngak mangda panbada minga ma ka kai khasitang chithaba ma lehore dugi tamai nuai to khondok seri khoi biskaugi khoidom kamini singho oja khoidom kamini singho dede asana khoi oja santo mayam sing khoi primary level ki lariksi ena to uriya naga नैना रियादा देवी प्राइमरी लेवल की नागरिक की प्राइमरी लेवल की नागरिक बांग्लादेश की लेवल बांग्लादेश की कॉन्टेक्स्ट को भी तब प्राइमरी लेवल की नागरिक सी कलेक्शन तो बुरे आना अगर देवी अभी जो चीज़ में अगर जो कि बांग्लादेश की नेशनल एंथम बंगाली नागरिक जातीय संगीत आगे कोई जातीय संगीत सी कोई की मिटे रोना ट्रांसलेट तो उड़ाना का मिटे रोना शक अदुगी मतंग कोई की ओजा ओनिल किशन सिंहना कनोगी थॉकचोमगी ओजा ओनिल किशन सिंहना ट्रांसलेट तोबा तो थोपा दुगी इसे दुसु सपगी अदुगा आपे अनारगा दुमादो दा कनो तो बिना अदुगैदि उनसिना 2021 दा सपगी लारिका मा खसता कनो तो नो संस्करण हाय एडिशन सपगी थर्ड एडिशन तो लारिका मा फोंगी असिगी मतंग दा सपगी मणिपुर की इप्साइना ऑर्गेनाइजेशन अमगी सेक्रेटरी संजय माके आई यामन माइते जिकी एनोसी जिकी ओजा संजय जिकी जुमनाक से काव भरे अदुगी तमाई सोरी आरी जिकी ओजा संजय नो जिकी व्हाट्सएप ता मणिपुर दिगी लारिका पीबी रही स्कैन तो उड़ानारगा अदुमा तो मयाम जी कनो तो उड़ानारगा जिकी
ꯂꯥꯏꯔꯤꯛꯁꯤ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯁꯦꯇꯤꯁꯐꯥꯏꯠ ꯅꯠꯇꯦ ꯑꯗꯨꯅ ꯑꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯗꯁꯨ ꯅꯨꯡꯊꯤꯅ ꯇꯧꯅ ꯆꯥꯎꯈꯠꯅ ꯑꯁꯤ ꯐꯣꯡꯕꯒꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯆꯥꯎꯈꯠꯄꯒꯤꯗꯃꯛ ꯑꯩꯈꯣꯏꯒ ꯑꯁꯤꯒꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯐꯨꯜ ꯑꯣꯏꯒꯗꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒꯤ ꯉꯁꯤꯒꯤ ꯏꯟꯇꯔꯚꯤꯌꯨ ꯑꯁꯤ ꯇꯥꯕꯤꯕꯁꯤꯗ ꯃꯤꯑꯣꯏ ꯑꯣꯖꯥ ꯀꯌꯥ ꯂꯩꯕ ꯇꯥꯔꯗꯤ ꯑꯗꯨꯒꯤꯁꯨ ꯑꯩ ꯃꯤꯠꯌꯦꯡ ꯆꯪꯃꯤꯟꯅꯔꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ 2022ꯗ ꯑꯩꯈꯣꯏ ꯆꯦꯞꯇꯔ 2ꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯃꯨꯛ ꯐꯣꯡꯒꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯣꯖꯥ ꯀꯔꯤꯒꯨꯝꯕ ꯀꯌꯥꯅ ꯃꯇꯦꯡ ꯄꯤꯕꯒꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡꯗꯨ ꯂꯧꯖꯅꯤ ꯑꯁꯤꯅꯤ ꯁꯝꯂꯞꯅ ꯍꯥꯏꯖꯅꯤꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡ ꯄꯜꯂꯝꯃꯤꯅ ꯑꯣꯖꯥ ꯀꯩꯅꯣ ꯑꯦꯛꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯆꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯆꯠꯂꯨꯕꯒꯤ ꯀꯩꯅꯣꯁꯨ ꯑꯩꯈꯣꯏ ꯐꯣꯇꯣꯁꯨ ꯈꯔ ꯎꯖꯩ ꯑꯗꯨꯒ ꯂꯣꯏꯅ ꯀꯔꯤ ꯊꯕꯛ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯗꯦꯕꯂꯞ ꯇꯧꯔꯛꯄꯗ ꯀꯥꯔꯤꯀꯨꯂꯝꯒꯤ ꯗꯦꯕꯂꯞ ꯇꯧꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯇꯧꯕꯁꯨ ꯑꯣꯖꯥꯅ ꯈꯔ ꯄꯟꯕꯤꯔꯦ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯒꯤ ꯄꯥꯎꯗꯝ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯀꯅꯥ ꯎꯅꯔꯛꯄ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯈꯖꯤꯛꯇꯪ ꯇꯥꯛꯄꯤꯔꯒꯗꯤ ꯃꯌꯥꯝ ꯈꯔ ꯅꯨꯡꯉꯥꯏꯖꯒꯅꯤ ꯆꯨꯝꯃꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯄꯟꯖꯈ꯭ꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯛꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯗꯣꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯩꯒ ꯑꯦꯛꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ 2019-20ꯗ ꯆꯠꯄꯅꯤ 20ꯗ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦ ꯑꯩꯁꯤ ꯑꯣꯀꯦ ꯆꯞ ꯆꯥꯕꯤ ꯀꯩꯅꯣꯁꯦ ꯀꯣꯚꯤꯗꯅ ꯀꯩꯅꯣ ꯇꯧꯈꯤ ꯍꯧꯖꯤꯛ ꯆꯞ ꯆꯥꯕꯤꯁꯦ ꯍꯥꯏꯕꯁꯤ 19ꯒꯤ ꯂꯥꯁꯇ ꯅꯠꯇ꯭ꯔꯒ 20ꯒꯤ ꯐꯥꯔꯁ ꯁꯤꯒꯨꯝꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯑꯣꯏꯔꯅꯤ ꯑꯗꯨꯗꯨꯒ ꯆꯠꯄꯒꯤ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯇꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯊꯥꯛꯇ ꯃꯩꯇꯩꯒꯤ ꯃꯔꯝꯗ ꯃꯩꯇꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯝꯗ ꯆꯦꯞꯇꯔ ꯑꯃ ꯑꯅꯤꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 3 ꯑꯃꯁꯨꯡ 5ꯇ ꯁꯨꯃꯥꯏꯅ ꯆꯦꯞꯇꯔ ꯑꯅꯤꯒꯨꯝꯕ ꯌꯥꯎꯏ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩ ꯃꯤꯗꯤꯌꯥꯅ ꯍꯥꯏꯔꯒ ꯃꯩꯇꯩ ꯂꯣꯟ ꯃꯤꯗꯤꯌꯥꯅ ꯍꯥꯏꯔꯒ ꯃꯩꯇꯩ ꯂꯣꯟ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯒ ꯁꯣꯏꯗꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯔꯒ ꯈꯪꯕ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯃꯇꯥꯡꯗ ꯃꯩꯇꯩ ꯂꯣꯟ ꯍꯥꯏꯅ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯂꯣꯟꯁꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯇ ꯌꯥꯎꯁꯤꯜꯂꯛ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏ ꯐꯅꯦꯛꯅꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯂꯩꯍꯤꯡ ꯑꯩꯈꯣꯏ ꯑꯍꯤꯡ ꯍꯥꯏꯔꯤꯁꯤꯅ ꯐꯅꯦꯛ ꯍꯥꯏꯕ ꯂꯩꯍꯤꯡ ꯍꯥꯏꯔꯤꯁꯤꯅ ꯐꯤꯗꯨꯛ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯦꯚꯦꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯒ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯃꯅꯤꯄꯨꯔꯤ ꯑꯣꯖꯥꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯩꯇꯩ ꯑꯣꯖꯥꯁꯤꯡꯗꯨ ꯈꯪꯉꯤ ꯑꯍꯤꯡ ꯍꯥꯏꯔꯤꯁꯤ ꯂꯦꯝꯅꯥꯏꯂꯣꯟ ꯑꯍꯤꯡ ꯍꯥꯏꯔꯤꯁꯤ ꯐꯅꯦꯛ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗꯦ ꯍꯥꯏ ꯑꯗꯨꯃꯛꯄꯨ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯇꯦꯛꯁ ꯕꯨꯛꯇ ꯏꯔꯕꯅꯤꯅ ꯑꯗꯨ ꯃꯈꯣꯏꯁꯨ ꯁꯨꯝ ꯑꯍꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯅ ꯃꯩꯇꯩ ꯅꯨꯄꯤꯅ ꯁꯦꯠꯄ ꯐꯤꯅꯤ ꯍꯥꯏꯅ ꯁ꯭ꯀꯨꯜꯗ ꯃꯣꯏꯁꯤ ꯇꯥꯛꯄ ꯇꯥꯏ ꯑꯗꯨꯅ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜꯂꯤ ꯌꯥꯝꯅ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯩꯅ ꯃꯩꯇꯩꯅꯦꯅ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯍꯤꯡꯁꯤ ꯑꯩꯅ ꯐꯅꯦꯛ ꯍꯥꯏꯅ ꯍꯥꯏꯖꯔꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯇꯥꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯕꯤꯁꯅꯨꯄ꯭ꯔꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯌꯥꯝꯕꯅꯤꯅ ꯃꯩꯇꯩꯒꯤ ꯃꯤꯁꯤꯡꯅ ꯂꯤꯛꯄꯅꯤꯅ ꯑꯗꯨꯅ ꯑꯁꯤ ꯃꯣꯏꯒ ꯐꯨꯅ ꯆꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃꯨꯚꯃꯦꯟꯠ ꯇꯧꯅꯅ ꯅꯝꯕꯒꯤ ꯃꯑꯣꯡꯁꯤ ꯀꯌꯥ ꯎꯗꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯀꯌꯥ ꯇꯥꯟꯅꯕꯒꯤꯗꯃꯛ ꯆꯠꯆꯔꯨꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯑꯩꯈꯣꯏ ꯁꯝꯂꯞꯅ ꯍꯥꯏꯕꯗ ꯑꯣꯖꯥ ꯙꯅꯕꯤꯔ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯃꯤꯡ ꯆꯠꯂꯕ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯖꯣꯏꯀꯨꯃꯥꯔ ꯗꯣꯛꯇꯔ ꯖꯣꯏꯀꯨꯃꯥꯔ ꯑꯗꯩꯗꯤ ꯑꯣꯖꯥ ꯕꯤꯃꯣꯂꯥ ꯄ꯭ꯔꯣꯐꯦꯁꯔ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯇꯥꯌꯔ ꯑꯣꯏꯕ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯣꯛꯇꯔ ꯄ꯭ꯔꯣꯃꯨꯗꯤꯅꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯅꯆꯤꯡꯕ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ DM ꯀꯣꯂꯦꯖꯇ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯋꯥꯏꯈꯣꯝ ꯔꯣꯃꯦꯁꯅꯆꯤꯡꯕ ꯃꯌꯥꯝꯁꯤ ꯎꯅꯔꯛꯏ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯣꯃꯤꯁꯟꯒꯤ ꯑꯦꯛꯇꯤꯡ ꯆꯤꯌꯔꯃꯦꯟ ꯈꯥꯏꯗꯦꯝ ꯃꯅꯤꯁꯤꯡꯍ ꯑꯦꯗꯚꯣꯀꯦꯠ ꯑꯣꯖꯥ ꯃꯌꯥꯝꯒꯁꯨ ꯎꯅꯔꯛꯏ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯅꯕ ꯆꯠꯆꯕꯗꯤ
असमायन ने जखोइना मणिपुर लिखरबसु इसिंग लिखना तोंग लेबा तारबसु असु कुइना जखोइना इमालोन से ngamna akoina imalon ji hingat bagi tama thamya na haraga akoina imalon ji nuksina adu kasuna taba Vishnu Priyana moi bu jamna thawai de bagi dati moi bu with due respect moi na jakoi ki loan ji mahan bagi tama sigi che phusi pisalak bas loan na basi di Manipuri loan na basi di Bangladesh ki Manipuri ki ta loan mate Manipuri apun ba puna makin asigi loan aduna asasiga Bangladesh to koiba haudo Vishnu Priya singna Manipuri gi culture khangde loan khangde asigi se makan bagi tamak pirapa chaipu mayam se asigi se Manipuri gi ozalon sing natraga ne ichinau sing mayam jinda khangan mam thoiya adugi akpagumba jokoigi penda badagi adugi wahai kaya sing kasang khangan bagi tamak adugi di asigi matang de kali to bazal kali gina di Manipuri loan ji करीगुम्बा माके साक्षी मात्र बता दे अदो बता दे मणिपुर की कल्चर के मणिपुर की आइडेंटिटी की तब जामना अकीबा अमसुं जामना अलार्मिंग ओइबा पोत अमने अदुना अदुकी तब जोय चटपदे अदु मणिपुर दगी वजा मयामना एक्टि रही अदुबु बांग्लादेश दगी मणिपुर दगी वजा मयामना ताकि पजति सेमिनार तो दगी अमा अमा सिको ममोंग जे तौरे आलादी मणिपुर की लोन से कनबा जागदे वजा मयामना ताकि अदु बांग्लादेश तदी सेन थुंगी मतंग खंगदे अदुगुम्बा रिसोर्स पर्सन खंगदे अमा खंगदे चथाबदा खरा वाबदना अदुगी मतंग दो जिक्सु जोखै आथोपा ओजामा आमिगा सिंगिरपा ताकिरपा दुगी रिसोर्स की लिमिटेड रिसोर्स लेबनिना अदुगी थौदांग जोखै पाथोपा नमजि अदुना हुजिक्सु जोखै हाइजनिनि मणिपुर की ओजा अमसुं मणिपुर की मेतै लोन लोन खंगदे कल्चर खंगदे नुक्सिबा मयामसिंदा अखोय बांग्लादेश की मेतै मयामदि मणिपुरी कल्चर लोन असि जोखै जामना नागनि नागचे अमसुं नुक्सि असि जोखैदा सोकुइदा नागना थम्बजे होजि होजि ओइरबा सिगी सिचुएशन असि दगी ओवरकम तौबगी तमा मणिपुर दगी ओजा कयाना ताकपिबा नत्रगा करिगुम्बा खुदुंग थाबा मतें पीबा तारदि मणिपुर की मेतैना सुसोय सोदना ओजा मयाम मणिपुर की खंगदे अतोपा मा ओजा सिंगदा जोखैदा जामना कोना तौना इज्जत पिजरी अमसु पिगनि अमसु मयाम की मतें दो जोखै पामे सोगी मणिपुरी की आइडेंटिटी की मतंग असिगी मतंग दि जोखै मणिपुर से अमतंगा हुजी की कैनोसी लापसिदा अखोई मणिपुर की मतंग सी पनबगा लोइनरनै वाही अमतंग निंगसंग अखोई मितै की लापसिदा सिदा मितै की फिसा लोनसा की मतंग दसु एक्डो की माइकैदगी थबक थौरम कया चथखी हाबगी पावसु लई अदि पाव ओइना त लैब नतना अखोई मीडिया दसु यामना मतमदुगा हाइता मतमदुदा मीडिया दसु यामना चावना फोंगी एसिदसु फोटो खा थांगचरके मयामदा अखोई की मोइरांग हाइना ब्रांडिंग अमा तौरगा अखोई कैनो ओइना अखोई ढाकादा एक्सपो हाइतारे कैनो अमा ओइना अखोई की एक्सपोज तौखिबा एग्जिबिशन अमासु एग्जिबिशन कम डिस्प्ले हाइगद्रा नत्रगना अखोई करी करी तौखिबदि मतांगदा अखोई न खरा ताजबदि ले अदुगा ओजादगी असिगी इन एंड आउट मखोई करी कमाइना तौखिबनो असिगी मतांगसिना काम तौखिबा असिगी मतांगसिसु अखोई खजितंग ताबिनसी अदुगा लोइना अखोई फोटोसु खजितंग थांगचरके अखोई मोइरांग हाइबदी बांग्लादेश ता लैरिबा मणिपुरी सिंगी फिसा लोनसा असी वर्ल्ड मार्केट नॉट ओनली नेशनल मार्केट वर्ल्ड मार्केट ता पुथोकना होटनाबदा चावरबा थौदांग अमनी असिगी मतांगदसु एक्डोगी अमसुंग एक्डोगा लोइनाना चपिनरिबा अखोइगी थौमीसिंग हाइगदा स्टाफ सिंग अमदि एक्सपर्ट सिंगी असिदसु यामना चावरबा कंट्रीब्यूशन लई हाइना ताई अमसुंग अदुगी सखंगनाबा ओइना अखोइ कैनो कयासु अखोइ तेफोंग ओइना मीडियादसु कया फोंखिबा लई सी मतांगदा खजितंग समलपना असली मतंग दसिदाना कैनो तोबा इम्पोर्टेंट ओइबा मरु ओइबा थौदोंनि अखोइना थंबजी करिनो अनाबदा बांग्लादेश का अखोइगी मेतैगी आइडेंटिटी नाम लेरिबसे मेनस्ट्रीम कम्युनिटी की मनुंगदा अखोइगी जगोय नुमाय सिमा दि लेरे अदुदैदि अखोइगी फिसालोन साइड मतंगदा असिमदि लेरे असिगी पोत अनिसी पोषक अनिसी बांग्लादेश का अखोइगी मेतैगी आइडेंटिटी ताकदा जामना मरु ओइरबा एलिमेंट्स नि अदुना अखोइगी जगोय
ꯑꯃꯁꯨꯡ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯁꯤꯒꯤꯁꯤ ꯃꯥꯡꯊꯕ ꯇꯥꯔꯗꯤ ꯑꯇꯣꯞꯄ ꯇꯥꯔꯗꯤ ꯃꯩꯇꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯁꯤ ꯄꯤꯕꯗ ꯈꯔ ꯋꯥꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯔꯕ ꯑꯁꯤꯁꯨꯅ ꯐꯖꯔꯕ ꯑꯁꯤꯒꯤ ꯁꯦꯛꯇꯔ ꯑꯁꯤ ꯑꯩꯈꯣꯏꯅ ꯖꯦꯝꯕꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯌꯥꯏ ꯆꯠꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯎꯏꯌꯦꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯅꯨꯄꯤ ꯃꯆꯥ ꯈꯪꯗꯦ ꯏꯃꯥꯒꯤ ꯂꯣꯟꯁꯤꯡ ꯈꯪꯗꯦ ꯃꯌꯥꯝꯁꯤꯡ ꯍꯧꯖꯤꯛ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤꯒ ꯀꯌꯥ ꯊꯑꯣꯏꯅ ꯀꯩꯅꯣ ꯌꯥꯎꯅꯤꯡꯗ꯭ꯔꯦ ꯃꯊ꯭ꯋꯥꯏ ꯆꯪꯗ꯭ꯔꯦ ꯑꯁꯤꯗꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯇꯣꯞꯄꯗꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠ ꯑꯃꯗꯅ ꯑꯁꯤꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯍꯥꯏꯅꯕ ꯂꯝꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯁꯤꯡꯅ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯌꯥꯝꯅ ꯇꯝꯅꯤꯡꯉꯤ ꯑꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯁꯥꯔꯦ ꯍꯥꯏꯔꯒ ꯃꯌꯥꯡꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯇꯝꯃꯦ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤꯗ ꯌꯥꯎꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯐꯤꯁꯤ ꯃꯌꯥꯡ ꯃꯆꯥꯁꯤꯡꯅ ꯐꯤ ꯂꯣꯟ ꯀꯔꯤ ꯑꯃ ꯁꯥꯕꯗꯤ ꯍꯦꯟꯖꯜꯂꯦ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯁꯥꯕꯗꯤ ꯍꯦꯟꯖꯜꯂꯦ ꯃꯌꯥꯡꯁꯤꯡꯅ ꯍꯦꯟꯖꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤꯗꯤ ꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯗꯥꯎꯟ ꯑꯣꯏ ꯗꯥꯎꯟ ꯑꯣꯏꯕꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯕꯗ ꯃꯇꯥꯡꯁꯤꯗ ꯑꯇꯣꯞꯄꯁꯤꯡꯅꯗꯤ ꯈꯪꯉꯤ ꯑꯁꯤꯒꯤꯁꯤ ꯃꯩꯇꯩ ꯐꯤꯅꯦ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯈꯪꯗꯦ ꯑꯃꯁꯤꯡꯗꯤ ꯃꯌꯥꯝꯁꯤꯡꯅ ꯍꯧꯖꯤꯛ ꯉꯥꯡꯅꯩ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯤꯁꯤꯒꯤ ꯐꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯀ꯭ꯋꯥꯂꯤꯇꯤꯒ ꯃꯥꯟꯅꯔꯛꯇ꯭ꯔꯦ ꯌꯥꯝꯅ ꯗꯥꯎꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯣꯚꯔꯑꯣꯜ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤꯒꯤ ꯀꯩꯅꯣꯗꯤ ꯀꯔꯤ ꯍꯥꯏꯗꯣꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯅ ꯆꯞ ꯆꯥꯕꯤꯁꯦ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯁꯦ ꯃꯦꯟꯁꯇ꯭रीम ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯌꯥꯝꯅ ꯈꯜꯂꯤꯁꯤꯅ ꯃꯩꯇꯩꯅ ꯁꯥꯕ ꯐꯤꯁꯤ ꯑꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯃꯥꯡꯊꯔꯦ ꯑꯁꯣꯝꯗ ꯐꯤꯁꯤ ꯁꯥꯔꯤꯕꯅ ꯃꯌꯥꯡ ꯃꯆꯥꯁꯤꯡꯅ ꯃꯩꯇꯩꯅ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩꯅ ꯁꯥꯕ ꯐꯤꯒ ꯃꯌꯥꯡꯅ ꯁꯥꯕ ꯐꯤꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯑꯗꯨꯒꯤ ꯋꯥꯈꯜꯗꯒꯤ ꯀꯔꯤ ꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯤꯁꯤ ꯀꯌꯥꯝ ꯀ꯭ꯋꯥꯂꯤꯇꯤ ꯐꯪꯕ ꯖꯥꯕ ꯑꯁꯤꯒꯤꯁꯦ ꯆꯥꯡ ꯑꯃ ꯌꯦꯡꯅꯤꯡꯕꯗꯒꯤ ꯑꯩ 2013ꯗ ꯑꯣꯛꯁꯐꯥꯝ ꯖꯤꯕꯤ ꯍꯥꯏꯕꯗꯤ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯍꯥꯏꯕꯅꯤ ꯑꯣꯛꯁꯐꯥꯝ ꯖꯤꯕꯤꯒ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗ ꯊꯕꯛ ꯁꯨꯕꯗꯒꯤ ꯃꯈꯣꯏꯗ ꯑꯩꯅ ꯇꯥꯛꯄꯤꯅꯕ ꯊꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯍꯦꯟꯁꯦ ꯑꯁꯤꯒꯤꯁꯤ ꯗꯦꯕꯂꯞ ꯇꯧꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯃꯇꯪ ꯑꯦꯛꯗꯣꯅ ꯍꯥꯞꯆꯅꯤ ꯑꯁꯤꯒꯤꯁꯤ ꯌꯥꯝꯅ ꯐ꯭ꯌꯨꯆꯔ ꯂꯩ ꯑꯁꯤ ꯂꯧꯈꯠꯄ ꯇꯥꯕ ꯇꯥꯔꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯅꯤꯄꯨꯔꯤꯗꯒꯤ ꯃꯆꯥ ꯃꯌꯥꯝ ꯀꯌꯥꯇꯅ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯇꯤꯡ ꯑꯦꯛꯇꯤꯚꯤꯇꯤꯁꯀ ꯏꯟꯚꯣꯜቭ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯁꯦꯟ ꯊꯨꯝ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯁꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯣꯏꯒꯅꯤ ꯑꯗꯨ ꯍꯥꯏꯕꯗꯒꯤ ꯑꯣꯛꯁꯐꯥꯝꯒ ꯈꯨꯠꯁꯝꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯦꯟꯂꯨꯝ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯥꯔꯚꯦ ꯑꯃ ꯇꯧꯈꯤ ꯃꯤ 1,100ꯒꯤ ꯃꯊꯛꯇ ꯑꯁꯤꯒꯤ ꯁꯥꯔꯚꯦꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯖꯨꯝꯀꯣꯛ ꯀꯌꯥꯗ ꯐꯤꯁꯤ ꯁꯥꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒ ꯏꯟꯚꯣꯜቭ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯗꯣꯟ ꯏꯆꯟ ꯏꯆꯥꯁꯤꯡꯅ ꯊꯥꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗ ꯂꯨꯄꯥ ꯀꯌꯥ ꯐꯪꯕ ꯑꯗꯨ ꯃꯣꯏꯒꯤ ꯃꯦꯇꯤꯔꯤꯌꯦꯜꯁꯤꯡꯅ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯗꯦꯞꯊ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯔꯚꯦ ꯑꯃ ꯇꯧꯈꯤ ꯁꯔꯚꯦ ꯑꯃ ꯇꯧꯔꯦꯅ ꯍꯥꯏꯔꯒ ꯑꯃꯨꯛꯀ ꯁꯔꯚꯦ ꯑꯗꯨꯒ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯏꯃꯥ ꯏꯗꯣꯟꯁꯤꯡꯅ ꯑꯁꯤꯒꯤ ꯁꯦꯛꯇꯔꯁꯤꯒ ꯏꯟꯚꯣꯜቭ ꯑꯣꯏꯅꯤꯡꯗꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅꯣ ꯏꯟꯀꯝ ꯄꯤꯛꯄꯗꯒꯤꯔ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯤꯁꯤꯒ ꯏꯟꯚꯣꯜꯚ ꯑꯣꯏꯒꯗꯕꯅꯣ ꯀꯣꯟꯇꯤꯅ꯭ꯌꯨ ꯇꯧꯒꯗꯕꯅꯣ ꯑꯁꯤꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯌꯥꯎꯈꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯟ ꯑꯃ ꯊꯝꯈꯤ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯊꯥꯗ ꯈꯨꯟꯗ ꯂꯩꯔꯦ ꯍꯥꯏꯔꯒ 8,000-9,000 ꯐꯪꯕ ꯇꯥꯔꯗꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯁꯨ ꯁꯄꯣꯔꯠ ꯐꯪꯒꯅꯤ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯀꯣꯟꯇꯤꯅ꯭ꯌꯨ ꯇꯧꯒꯅꯤ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤ ꯇꯧꯈꯤ ꯑꯗꯨꯗꯩꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯒ ꯑꯩꯈꯣꯏꯅ ꯁꯔꯚꯦꯁꯤ ꯇꯧꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯒ ꯌꯥꯎꯕ ꯏꯟꯚꯣꯜቭ ꯑꯣꯏꯕ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯃꯈꯣꯏꯒꯤ ꯏꯟꯀꯝꯁꯤꯅ ꯊꯥ ꯑꯃꯗ 1,500-2,000 ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯀꯟꯅ ꯁꯨꯕꯅ 2,500 ꯍꯦꯟꯗꯦ ꯑꯗꯨꯒꯤ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯥꯏꯈꯠꯄꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯤ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯆꯪꯕ ꯃꯆꯪ ꯆꯩꯁꯪꯁꯤ ꯄꯨꯝꯅꯃꯛ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ ꯑꯩꯈꯣꯏꯅ ꯄꯤꯕꯅꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯈꯥꯗ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛꯇꯨꯒꯤ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯥꯔꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ
lupa chani pan adede di lisinga maga chani asi jolan phi among adede di jokone training oira naraga akoi gi training gi makada tholak pa potho adu jokoi gi sari ama du gi matam di jokoi lupa lising manga da joti asi jokoi gi ahan boy na Bangladesh ta akoi gi lupa lising ama makai highest ama makai jo ba sari do akoi lupa lising manga da jo ba hoki aduna 2013 da jokoi exposition ama to bani Dhaka da jokoi gi tha nipan gi product adu pura na ga Dhaka da exposition ama to gi exposition adu ga Dhaka gi national level gi acho acho fashion house ki representative mayam jokoi laki ma mingoi na chan mingoi na ha ba jokoi gi arong na ha di Bangladesh ta jamna khna ba brand na likhat pa arong gi representative mayam jokoi laki adudai university ki jam ni jokoi ki textile college kumba adudai di jokoi fine arts department ku ba kumba ki design ki man jam expert ba oja mayam jo adugi exposition adu do chau ki adu ga jokoi ki ECDO na uthopa product adu phi sing do pai ba da mo ahan amade jokoi ki Dhaka university ki Dr. Anishut Chaman mayam jo khangbiram made bakki Bangladesh ki adugi madam adu la na jokoi ki phi do pai ba da na mamite mapi tar asigumba phi ji ne khoina aina sukkuina mangmalak pase mete da asigumba phi ji setting ya asigumba phi ji noina puthok paji akhoi jamna harawi asigi kono si continue to bi wana du mayam na du ga khoi gi jamna thagale aduna adugi exposition duga ai isama jamna nugai ba phawgi khoi gi mete gi PC जो कोई चप चाबी ट्रेनिंग भी बता रही चप चाबी कोई सपोर्ट भी बता रही असी जो न जो बनम बने अदुगी मखा दगी जो कोई अदुगी प्रोजेक्ट की मखा दगी अदुगी इम्पैक्ट हाइगा दे करे हाइगा दे बांग्लादेश लेबर में नाम जो हंबी रंबने अदुगी मखा दगी जो कोई अदु कनो तो उड़ाना है फॉलो तो उड़ाना है जो जी बांग्लादेश का मणिपुरी की बेटे सारी से जाम क्वालिटी फाइल अमसु ममनसु जाम न कार asi jo khoi gi achoba achievement ama na na khali adu jo khoi asi jo khoi gi jamna nungai ba uning da hawa asi kono ne aduna asi gi matang ji asi jo khoi ahoi ga su adu aina ahoi ga nungai ta bana kari ga na ba asmani phi akhoi gi meite gi phi ro ji ki demand ji market da asi gi demand ji cham da ka kha de ga ha na ha ra ga hauji akhoi gi meite ipi ma cha ji mai do ji asi ga involve oi ba ji kha ji tam ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯃꯥꯏꯟ ꯇꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯊꯧꯁꯤꯡꯁꯦ ꯑꯁꯤꯒꯤ ꯁꯤꯟꯁꯦ ꯈꯤꯇꯪ ꯍꯟꯊꯅ ꯆꯦꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯗꯒꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤ ꯏꯟꯚꯣꯜቭ ꯑꯣꯏꯕꯁꯤ ꯋꯥꯠꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯌꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯃꯌꯥꯡ ꯅꯨꯄꯥꯁꯤꯡꯁꯨ ꯑꯁꯤꯒꯤꯁꯤꯒ ꯏꯟꯚꯣꯜꯚ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯐꯤꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯕ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯛ ꯇꯥꯛꯄꯁꯦ ꯇꯨꯡꯗ asigi mete gi sin asi mayangi oiki gadra jo gi identity se chai ai gumba chama gumba akai gumba gi makha da gi mete gi fisalo sa ji jo mayangi oiki gadra si jo gi kenoma jonga aki bama thoi aduna ai khoi gi anouba young generation inja ina hajani bagi ai khoi gi fisalo sa ji gi mathak siga lai ga su khazana to na haira na ga siske involve ko bata di world asigi fisalong sa sita puna introduce to na akoi jam ne koi gi world gi achoba figure mo oi bagi jam na chance le yer ga khali aduna asigi fisalong sa ji koi lai ga ba koi gi ano ba generation gi koi gi NDP ba sa ji chani sa ji ga sa ji ga involve ko na koi ga mang da ka khat bagi ta thabak subham koi ya ga khali koi gi na da khana thado pata ni asigi ji atoppa mina mungi bagi mongda le adedi wahi amana sahi mukhi manda dhaka gi buyat tagi pastor appa mayang gi pimachama eiga communicate tore pamoda refugee mete gi sari saba se tapiwa ina ya sigi jakoi gi kuno training center leite aduna se takpa je khoi gi di asigi je khudong saba ka le ka adegi matakuga bangna hale mak lupa pi bagi mathau ta ju khoina jaha hai lupa pesa adu ki singu mak pi ding ya amya na ga to ga adu de te ina su
पालबदा मासे असैदगी सारी साबजे तमे नारगा अखोगी सारी साबगी अखोगी टेक्निक से चेंज तौदे नारगा बेसिन करिमाना सारी साबजाबा सि प्रोडक्शन अहोइगा करिमाना हेलबजाबा अदुगी दु तौदे नारगा बिजनेस अमदा उम्बगी अदुगी पॉलिसी ने आना खल ताकि अखोगी मानबाबना अदुदेदी जखोना सिगी दगेदी असगी खुदोंग साबजे ने पीखिदबन अदुना हुजि हुजि जखोगी सारी से अखोगी फिसा लंसासी मयांगजिंगना कौशल जखोगी स्ट्रेटेजी क्या अप्लाई तौदे नारगा मयांगजिंगना लौबगी फिबम दले अदुना जखोगी इचिनासिंग लाइक लाइस माहिबो मयांगजिंग इसागी पोत ऐसे असे थादोफम थोकते असे जखोगी मनुंगदा असेगी इनिशिएटिव लौरे नारगा असेगी पोतसी जामदा फ्यूचर लई असेगी जामदा कदले याजिति जखोगी फसना फगा खांगे अदुना असेगी जोखतपगे तबा थबक शुभम थुगियाने ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯂꯛꯈꯤꯀꯥꯟꯇꯗ ꯑꯩꯅ ꯋꯥ ꯑꯃꯇꯪ ꯅꯤꯡꯁꯤꯡꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯇꯦꯛꯁꯇꯥꯏꯜ ꯍꯥꯏꯇꯥꯔꯦ ꯐꯦꯁꯟ ꯗꯤꯖꯥꯏꯅꯤꯡ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜ ꯀꯩꯅꯣꯁꯦ ꯇꯦꯛꯁꯇꯥꯏꯜ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯅꯤ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤꯗꯤ ꯆꯪꯈꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯦꯖꯣꯔꯤꯇꯤ ꯄ꯭ꯔꯗꯛꯁꯗꯤ ꯇꯦꯛꯁꯇꯥꯏꯜ ꯍꯦꯟꯂꯨꯝꯗꯒꯤ ꯑꯣꯏꯅ ꯂꯥꯛꯏ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯀꯩꯅꯣꯗ ꯇꯧꯕꯗꯁꯨ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯃꯛ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯤꯡꯒ꯭ꯋꯤꯁꯇꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯕꯥꯏꯑꯦꯊꯅꯤꯛ ꯃꯥꯏꯅꯣꯔꯤꯇꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯑꯥꯗꯤꯋꯥꯁꯤꯕꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯁꯨ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤ ꯄꯥꯝꯅꯔꯛꯄ ꯁꯤ ꯈꯔ ꯋꯥꯠꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯨꯝ ꯆꯥꯛꯃꯥꯁꯤꯡꯒꯤ ꯃꯅꯨꯡꯗꯗꯤ ꯁꯨꯝ ꯐꯦꯁꯟ ꯗꯤꯖꯥꯏꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯈꯔ ꯐꯖꯅ ꯃꯣꯏ ꯕꯦꯡ ꯇꯦꯛꯁꯇꯥꯏꯜ ꯑꯗꯨꯒꯤ ꯀꯩꯅꯣꯗꯤ ꯐꯖꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯅꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯩ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯅꯨꯡꯗꯗꯤ ꯑꯁꯤꯒꯤ ꯃꯔꯝꯁꯤꯗ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯇꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯀꯩꯅꯣ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯂꯧꯕꯒꯤ ꯀꯩꯅꯣꯁꯤ ꯈꯔ ꯋꯥꯠꯂꯤ ꯑꯁꯤꯒꯤ ꯃꯔꯝꯁꯤ ꯀꯔꯤꯒꯤꯅꯣ ꯑꯃꯁꯨꯡ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯄꯦꯛꯁꯤ ꯀꯔꯤ ꯂꯩ ꯀꯩꯅꯣ ꯑꯣꯖꯥꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯐ꯭ꯔꯣꯝ ꯗ ꯃꯣꯏꯔꯥꯡ ꯀꯩꯅꯣꯗ ꯙꯥꯀꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯈꯪꯗꯦ ꯑꯗꯩꯗꯤ ꯑꯣꯛꯁꯐꯥꯝ ꯖꯤꯕꯤꯒ ꯊꯕꯛ ꯇꯧꯕꯤꯅꯕ ꯈꯪꯗꯦ ꯁꯣ ꯌꯨ ꯅꯣ ꯗ ꯁꯝꯊꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯨ ꯅꯣ ꯗ ꯔꯣꯕꯥꯔꯠ ꯅꯥꯎꯔꯦꯝ ꯂꯩꯔꯤ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯍꯥꯏꯇꯥꯔꯦ ꯅꯣꯠ ꯑꯣꯟꯂꯤ ꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣꯇꯪ ꯅꯦꯁꯅꯦꯜ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯕꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯗꯦ ꯑꯥꯔ ꯋꯦꯜ ꯔꯤꯅꯥꯎꯟ ꯍꯥꯏꯇꯥꯔꯦ ꯇꯣ ꯑꯗꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯁꯤ ꯀꯔꯤꯒꯤ ꯑꯣꯏꯗ꯭ꯔꯤꯃꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯤ ꯑꯁꯤꯒꯤ ꯂꯝꯁꯤꯗ ꯆꯪꯍꯟꯅꯤꯡꯉꯛꯇ꯭ꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯆꯪꯉꯛꯄꯒꯤ ꯐꯤꯕꯝꯁꯤ ꯎꯕ꯭ꯔꯥ ꯀꯔꯝ ꯇꯧꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯪꯕꯤꯔꯤꯕ ꯋꯥꯍꯪꯁꯤ ꯌꯥꯝꯅ ꯑꯂꯨꯕ ꯑꯩꯈꯣꯏꯒꯤ ꯔꯤꯄ꯭ꯂꯥꯏ ꯌꯥꯝꯅ ꯑꯂꯨꯕ ꯋꯥꯍꯪ ꯑꯃꯅꯤ ꯑꯩꯅ ꯚꯥꯅꯨꯋꯥꯁ ꯈꯨꯠꯆꯥꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤ 100ꯒ 19 ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯕꯁꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯂꯧꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯁꯦꯠ ꯇꯧꯕ ꯃꯇꯝꯗ ꯀꯣꯂꯦꯖꯇ ꯇꯝꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯈꯖꯤꯛꯇꯪ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡꯁꯤ ꯄꯤꯕ ꯈꯣꯠꯄꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯔꯤꯁꯤꯞ ꯇꯧꯕꯗ ꯌꯥꯝꯅ ꯏꯖꯤ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯔꯦꯅ ꯍꯥꯏꯔꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯂꯣꯏꯔꯦꯅ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯖꯣꯕꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯈꯪꯗꯦ ꯒꯣꯔꯃꯦꯟꯒꯤ ꯑꯇꯣꯞꯄ ꯖꯣꯕ ꯈꯪꯗꯦ ꯑꯗꯨꯗ ꯆꯠꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯇ꯭ꯔꯦꯅꯤꯡ ꯔꯤꯁꯤꯞ ꯇꯧꯈꯤꯕ ꯃꯤꯁꯤꯡꯗꯨ ꯃꯁꯤꯡ ꯂꯤꯊꯔꯛꯄꯅꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯦ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯄꯥꯟꯕ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤ ꯀꯌꯥ ꯏꯟꯀꯔꯦꯖ ꯇꯧꯗꯕ ꯃꯈꯣꯏꯗ ꯍꯥꯏꯕ ꯅꯪꯒꯤꯗꯨ ꯐꯤꯗꯨ ꯁꯥꯗ꯭ꯔꯁꯨ ꯌꯥꯏꯗ ꯀꯔꯤ ꯀꯥꯟꯅꯗꯣꯔꯤꯅꯣ ꯑꯩꯗꯁꯨ ꯁꯨꯝ ꯁꯦꯟꯁꯤ ꯇꯥꯜꯂꯤ ꯀꯔꯤ ꯀꯥꯟꯅꯗꯕꯅꯣ ꯐꯤ ꯁꯥꯗ꯭ꯔꯤꯕ ꯐꯤꯗꯨ ꯁꯥꯗ꯭ꯔꯁꯨ ꯌꯥꯏꯗ ꯑꯗꯨꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯔꯦꯖ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯥꯔꯤꯕꯅ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯏꯟꯀꯝꯁꯤꯁꯨ ꯈꯔ ꯌꯥꯎꯗ ꯈꯔ ꯃꯇꯦꯡ ꯄꯤꯕ ꯅꯠꯇꯅ ꯑꯗꯩꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯤꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯄꯣꯟꯕꯁꯦ ꯀꯔꯤ ꯍꯥꯏꯅ ꯇꯧꯔꯦ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯄꯣꯟꯒꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯈꯔ ꯁꯨꯒꯅꯤ ꯑꯗꯨꯕꯨ ꯑꯦꯛꯗꯣꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯀꯣꯟꯚꯤꯟꯁ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯈꯤꯕꯅꯤ ꯑꯣꯖꯥꯒꯤ ꯁꯥꯎꯟꯁꯦ ꯈꯖꯤꯛꯇꯪ ꯉꯝꯗꯕ ꯐꯣꯟ ꯑꯃ ꯆꯪꯉꯝꯃꯦ ꯑꯗꯨꯗꯨꯒ ꯁꯣꯔꯤ ꯑꯩ ꯑꯝꯇꯪ ꯀꯩꯅꯣꯁꯤ ꯑꯝꯇꯪ ꯃ꯭ꯌꯨꯠ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧ ꯐ꯭ꯂꯥꯏꯠ ꯑꯝꯇ ꯊꯝꯕꯤꯌꯨ
ꯁꯨꯝ ꯃꯌꯥꯝꯅ ꯇꯥꯕꯤꯔꯤꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯛꯈꯤꯀꯥꯟꯇ ꯊꯧꯅꯥꯎꯖꯝ ꯂꯛꯈꯤꯀꯥꯟꯇ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯁꯤꯂꯦꯠꯇꯒꯤꯅꯤ ECDO ꯀꯧꯕ NGO ꯑꯃꯒꯤ ꯊꯧꯄꯨꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯔꯦꯛꯇꯔꯅꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯪ ꯊꯧꯅ NGOꯒꯤ ꯂꯝꯗ ꯆꯪꯁꯤꯟꯗꯨꯅ not only Bangladesh internationally ꯊꯥꯛꯇꯁꯨ ꯊꯕꯛ ꯇꯧꯕ ꯍꯧꯒꯠꯂꯤ ꯑꯣꯖꯥꯒꯤ ꯊꯕꯛ ꯈꯔ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯣꯖꯥꯒꯤ ꯅꯦꯠꯋꯥꯔꯛꯁꯦ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯑꯣꯖꯥ ꯁꯨꯝ ꯅꯦꯠꯋꯥꯔꯛꯁꯤ ꯆꯪꯉꯛꯄꯒ ꯂꯣꯏꯅ ꯑꯩ ꯁꯨꯝ ꯊꯥꯗꯣꯛꯆꯔꯛꯀꯦ ꯈꯖꯤꯛꯇꯪ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯁꯤꯗꯩꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ sorry ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯁꯤꯡꯗ ꯂꯥꯛꯄꯁꯤꯒꯩꯁꯤꯒ ꯑꯣꯀꯦ ꯑꯣꯖꯥꯒꯤ ꯀꯩꯅꯣꯁꯤ ꯐ꯭ꯔꯤꯖꯇ ꯑꯣꯏꯅ ꯂꯩꯔꯤ ꯃꯥꯅꯦ anyway ꯑꯩ ꯈꯖꯤꯛꯇꯪ ꯀꯩꯅꯣꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯁꯤ ꯑꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯃꯇꯦꯛ ꯇꯥꯏꯝꯁꯤ ꯈꯖꯤꯛꯇꯪ ꯁꯤꯗ ꯑꯣꯏꯅ ꯃꯌꯥꯝ ꯄꯥꯁ ꯇꯧꯕꯤꯅꯁꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯇꯝꯕꯒꯤꯗꯃꯛ ꯍꯧꯒꯠꯂꯛꯄ ꯐꯣꯡꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯅꯤ ꯂꯥꯏꯔꯤꯛ 3 ꯁꯨꯔꯦ ꯐꯣꯡꯉꯤꯕꯁꯤ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗꯝ ꯂꯥꯏꯔꯤꯛ ꯍꯥꯏꯅ ꯃꯩꯇꯩ ꯃꯌꯦꯛ ꯑꯃꯁꯨꯡ ꯕꯪꯂꯥ ꯃꯌꯦꯛ ꯑꯅꯤꯃꯛ ꯌꯥꯎꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛꯅꯤ ꯑꯍꯥꯟꯕ ꯀꯩꯅꯣ ꯑꯍꯥꯟꯕ ꯁꯔꯨꯛꯅ ꯑꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯗꯒꯤ ꯃꯊꯪꯒꯤꯁꯤꯅ 3ꯁꯨꯕ ꯁꯔꯨꯛ ꯂꯥꯏꯔꯤꯛ 3 ꯁꯨꯔꯦ ꯐꯣꯡꯈꯤꯕ ꯀꯩꯅꯣꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯔꯤꯁꯥꯔꯁ ꯋꯥꯔꯛ ꯁꯔꯚꯦ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯂꯤ ꯑꯃꯁꯨꯡ ꯏꯪꯔꯦꯖꯤꯗ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯐꯣꯡꯕꯤꯈ꯭ꯔꯦ ꯑꯁꯤꯅ ꯕꯪꯒ꯭ꯂꯥꯗꯦꯁꯦ ꯄ꯭ꯔꯦꯈꯥꯄꯣꯇꯦ ꯃꯅꯤꯄꯨꯔꯤ ꯖꯅꯒꯣꯁꯇꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁ꯭ꯇꯦꯠ ꯑꯣꯐ ꯗ ꯔꯨꯔꯦꯜ ꯃꯅꯤꯄꯨꯔꯤ ꯏꯟ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯐꯣꯡꯉꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯐꯣꯡꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ annual review of ethnic affairs and journal ꯑꯃꯁꯨ ꯄꯨꯊꯣꯛꯏ ꯑꯁꯤꯃꯊꯪ ꯇꯧꯅ ꯂꯥꯏꯔꯤꯛ ꯑꯩꯈꯣꯏ ꯖꯔꯅꯦꯜꯁꯤ ꯈꯔ ꯐꯣꯡꯈ꯭ꯔꯦ ꯑꯩ ꯁꯨꯝ ꯑꯁꯤꯗꯩꯁꯤꯗ ꯈꯔ ꯁꯨꯝ ꯍꯥꯞꯀꯠꯆꯒꯦ ꯑꯁꯤꯅ ꯚꯣꯂ꯭ꯌꯨꯝ ꯀꯩꯅꯣ ꯑꯥꯒꯁꯇ ꯐꯣꯡꯕ 2011ꯒꯤ ꯚꯣꯂ꯭ꯌꯨꯝ 7 ꯍꯥꯏꯇꯥꯔꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯚꯣꯂ꯭ꯌꯨꯝ 8 ꯇꯒꯤꯅ 10 ꯐꯥꯎ ꯑꯥꯒꯁ 9 2012 to 2014 ꯇꯣ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯡꯁꯤ ꯀꯩꯅꯣ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅꯒꯤ ꯂꯝꯕꯦꯟꯗ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯆꯠꯅ ꯑꯗꯨꯒꯤꯒ ꯀꯩꯅꯣ ꯇꯧꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯦꯛ ꯃꯩꯇꯩꯂꯣꯟ ꯇꯝꯕ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯇꯥꯡꯗ ꯑꯗꯩꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗ ꯏꯀꯣꯅꯣꯃꯤ ꯆꯥꯎꯈꯠꯅꯕꯒꯤ ꯃꯇꯥꯡ ꯑꯇꯣꯞꯄ ꯊꯧꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯋꯥꯔꯛ ꯈꯔꯁꯨ ꯁꯨꯝ ꯇꯧꯕ ꯂꯦꯞꯇꯦ ꯍꯥꯏꯅ ꯂꯧꯔꯤ ꯂꯦꯞꯇꯦ ꯉꯁꯤꯐꯥꯎꯗ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯩꯅꯣꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯌꯥꯝꯁꯤꯡꯕꯨ ꯃꯈꯣꯏ ꯀꯩꯅꯣꯁꯦ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯀꯩꯅꯣꯁꯤꯡꯅꯁꯨ ꯈꯪꯕꯤꯕꯒ ꯂꯣꯏꯅꯅ ECDOꯕꯨꯁꯨ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯣ anyway ꯍꯧꯖꯤꯛ ꯑꯣꯖꯥ ꯂꯛꯈꯤꯀꯥꯟꯇꯒꯤ ꯀꯩꯅꯣꯁꯤ ꯌꯥꯔ ꯃꯥꯜꯂꯦ ꯈꯜꯂꯦ ꯑꯣꯖꯥꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ sorry ꯇꯣ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯉꯝꯕꯗꯣ ꯀꯩꯅꯣꯒꯤ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯩꯈꯣꯏ ꯁꯨꯝ ꯈꯔ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ECDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯋꯥꯔꯤꯅꯦ ꯁꯨꯝ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯣ ꯑꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯕꯁꯤꯡꯗꯤ ꯁꯨꯝ ꯐꯪꯉꯦꯀꯣ ꯑꯗꯨꯒ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯡ ꯂꯥꯏꯔꯤꯛ ꯍꯩꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯨꯝ ꯑꯃꯅꯤ ꯍꯧꯖꯤꯛ ꯏꯗꯥꯅꯤꯡ ꯍꯥꯏꯇꯥꯔꯦ 2019 18 19 20 ꯁꯤꯗ ꯈꯔꯗꯤ ꯆꯪꯁꯤꯜꯂꯛꯄ ꯃꯥꯜ ꯑꯁꯤꯒꯤꯁꯤꯈꯔ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯄꯦꯛ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯐꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯗꯤ ꯁꯨꯝ ꯇꯥꯕ ꯀꯔꯝ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤꯗ ꯑꯁꯤꯒꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯔꯤꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯗꯛꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯁꯤ ꯃꯥꯔꯀꯦꯇꯤꯡꯗꯗꯤ ꯆꯪꯉꯛꯏꯁꯦ ꯃꯥꯔꯀꯦꯇꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯀꯣꯂꯦꯖꯇ ꯇꯝꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯕ ꯃꯈꯣꯏꯁꯤꯡꯁꯤ ꯃꯥꯔꯀꯦꯇꯤꯡꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯄ꯭ꯔꯣꯗꯛ ꯑꯣꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯁꯤꯡꯅ ꯁꯥꯕ ꯄ꯭ꯔꯣꯗꯛꯅꯦ ꯑꯩꯈꯣꯏꯒꯤ ꯌꯣꯜꯂꯤꯁꯦ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩꯅ ꯁꯥꯕ ꯄ꯭ꯔꯣꯗꯛꯇꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯃꯩꯇꯩꯅ ꯁꯥꯕ ꯄ꯭ꯔꯣꯗꯛ ꯂꯩꯔꯛꯇꯕꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯌꯥꯝꯅ ꯐꯣꯜ ꯑꯣꯏꯔꯦ ꯑꯗꯨꯗꯩꯗꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯐꯣꯜ ꯑꯣꯏꯕꯁꯤꯅ ꯑꯗꯨꯗꯩꯗꯤ ꯃꯦꯟꯁꯇ꯭ꯔꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯈꯜꯂꯤꯁꯤꯅ ꯃꯩꯇꯩꯒꯤ ꯄ꯭ꯔꯣꯗꯛꯁꯤ ꯐꯣꯜ ꯑꯣꯏꯔꯦ ꯑꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯁꯥꯕꯗꯤ ꯁꯣꯝꯗ ꯃꯌꯥꯡꯁꯤꯡꯅꯗꯤ ꯁꯥꯔꯤꯁꯦ ꯑꯗꯨꯅ ꯁꯤꯁꯤꯒꯁꯨ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯉꯥꯏꯍꯥꯛ ꯄꯜꯂꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯃꯥꯔꯀꯦꯇꯤꯡꯒꯤ ꯁꯥꯏꯠꯇ ꯅꯍꯥꯔꯣꯟꯁꯤꯡ ꯌꯥꯝꯅ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯕꯨ ꯏꯟꯀꯔꯦꯖ ꯇꯧꯕ ꯁꯥꯍꯟꯕꯒꯤ ꯊꯕꯛ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ
asigi da jokogi naro jinga thokam thoi ya le khali asigi matang se ekoi di jana product ura naga di jana sabata di adu bata da asigi samna future jamna le e samlap na ha da e amata ngai je de kolkata dagi ekon da fashion house dagi nipi ama jokogi lam jamna chingle ba mas jamna kono to ba nipi ama lam hojiki aduna hairam ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯁꯥꯔꯤꯁꯤ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯁꯥꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯐ꯭ꯂꯥꯏꯠꯇ ꯅꯠꯇꯅ ꯃꯁꯥꯅ ꯂꯥꯛꯑꯒ ꯂꯧꯔꯒꯦ ꯁꯥꯔꯤꯁꯤ ꯃꯃꯜꯁꯤ ꯃꯥ ꯈꯪꯉꯣꯏ ꯑꯩꯈꯣꯏꯅ ꯖꯥ ꯑꯁꯨꯝ ꯌꯣꯟꯒꯗꯥꯏꯁꯦ ꯑꯁꯤ ꯂꯩ ꯑꯗꯨꯒꯤ ꯔꯦꯠꯇ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁꯇ ꯂꯧꯒꯅꯤ ꯑꯗꯨ ꯑꯩꯗꯤ ꯑꯗꯨꯒꯤꯁꯤ ꯄꯤꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯩꯇꯩꯅ ꯁꯥꯕ ꯑꯗꯨꯒꯤꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯗꯛꯁꯤ ꯅꯠꯇꯦ ꯃꯩꯇꯩꯅ ꯁꯥꯕ ꯄ꯭ꯔꯣꯗꯛꯇꯨ ꯆꯞ ꯆꯥꯅ ꯑꯗꯨꯃꯥꯏꯅ ꯄꯤꯕ ꯅꯝꯕ ꯇꯥꯔꯗꯤ ꯑꯗꯨ ꯇꯥꯔꯗꯤ ꯃꯩꯇꯩꯒꯤ ꯑꯃꯠꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯁꯦꯈꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯟ ꯗꯤꯖꯥꯏꯟꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯝꯕ ꯀꯟꯁꯜꯇꯦꯟꯠ ꯑꯣꯏꯔꯝꯕ ꯗꯤꯖꯥꯏꯟꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯁꯦꯈꯔꯁꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯗꯤ ꯌꯥꯝꯅ ꯀꯩꯅꯣꯗ ꯃꯔꯨ ꯑꯣꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯔꯤꯅꯣꯟ ꯑꯣꯏꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯑꯃꯅꯤ ꯑꯗꯨꯒꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯁꯦꯈꯔꯁꯤꯅ ꯍꯥꯏꯖꯕ ꯂꯛꯁꯃꯤꯀꯥꯟꯇ ꯃꯩꯇꯩꯒꯤ ꯁꯥꯔꯤꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯏꯂꯥꯏ ꯂꯥꯏꯕ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯥꯏꯔꯒ ꯃꯄꯥꯟꯒꯤ ꯃꯤꯅꯗꯤ ꯈꯪꯅꯒꯗ꯭ꯔꯥ ꯈꯪꯅꯔꯣꯏꯗ꯭ꯔꯥ ꯑꯣꯖꯥꯗꯤ ꯁꯨꯝ ꯈꯪꯒꯗꯤ ꯃꯅꯤꯄꯨꯔꯤ ꯁꯥꯔꯤꯁꯤ ꯖꯣꯅꯤ ꯄ꯭ꯔꯤꯟꯠ ꯁꯥꯔꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕ ꯈꯨꯝꯕꯒꯤꯗꯃ ꯁꯦꯠꯄ ꯐꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯥꯔꯤꯁꯤ ꯑꯩ ꯁꯦꯠꯀꯦ ꯍꯥꯏꯅ ꯑꯩ ꯃꯤꯉꯣꯟꯗ ꯌꯦꯡꯍꯟꯒꯦ ꯑꯩꯕꯨ ꯎꯍꯟꯒꯦ ꯑꯩꯕꯨ ꯑꯦꯛꯁꯄꯣꯖ ꯇꯧꯒꯦ ꯑꯗꯨꯒꯨꯝꯕ ꯈꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩꯇꯩ ꯁꯥꯔꯤꯁꯤ ꯁꯦꯠꯀꯗꯕꯅꯤ ꯃꯩꯇꯩ ꯁꯥꯔꯤꯁꯤ ꯑꯁꯨꯝ ꯐꯤ ꯑꯃ ꯁꯦꯠꯅ ꯁꯦꯠꯀꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯁꯥꯔꯤꯁꯤ ꯂꯩꯕ ꯂꯥꯛꯄ ꯃꯤꯗꯣ ꯑꯗꯨꯒꯤ ꯀꯁꯇꯃꯔꯗꯣ ꯑꯗꯨꯒꯤꯗꯣ ꯒꯥꯔꯤ ꯃꯁꯥꯒꯤ ꯒꯥꯔꯤ ꯇꯣꯡꯅ ꯂꯥꯛꯀꯗꯕ ꯀꯁꯇꯃꯔꯅꯤ ꯑꯩꯈꯣꯏꯒꯤ ꯔꯤꯛꯁꯣ ꯑꯣꯏꯅ ꯔꯤꯛꯁꯣ ꯇꯣꯡꯅ ꯂꯥꯛꯄ ꯀꯁꯇꯃꯔꯒꯤ ꯐꯤ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏ That's ꯑꯗꯨꯕꯨ great. ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯣꯏꯔꯥꯡꯒꯤ ꯑꯥꯎꯠꯂꯦꯠ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯁꯤꯒ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯄꯥꯎ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤ ꯂꯧꯕ ꯂꯥꯛꯏ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯑꯄꯤꯜ ꯗꯤꯕꯤꯖꯟꯒꯤ ꯖꯁꯇꯤꯁ ꯅꯨꯄꯤ ꯑꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯏ ꯁꯥꯔꯤ ꯂꯧꯕ ꯃꯣꯏꯗꯨ ꯁ꯭ꯀꯣꯠ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯀꯩꯅꯣꯒꯤ ꯑꯃꯦꯔꯤꯀꯟ ꯍꯥꯏ ꯀꯃꯤꯁꯟꯒꯤ ꯗꯤꯐꯦꯟꯁ ꯀꯩꯅꯣ ꯑꯣꯐꯤꯁꯥꯔ ꯃꯣꯏ ꯂꯥꯛꯑꯝꯃꯦ ꯁꯤꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯁꯦꯈꯔꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯩꯇꯩ ꯁꯥꯔꯤꯗꯨ ꯁꯦꯠꯇ꯭ꯔꯤꯕ ꯁ꯭ꯇꯦꯇꯁꯁꯦ ꯑꯁꯤ ꯌꯥꯝꯅ ꯍꯥꯏ ꯁ꯭ꯇꯦꯇꯁꯇꯗꯤ ꯂꯩꯔꯤꯕ ꯁꯥꯔꯤꯁꯤ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯇꯤ ꯃꯣꯏꯔꯥꯡꯁꯤ ꯇꯧꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯥꯔꯚꯦꯟꯠ ꯈꯪꯗꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯂꯦꯚꯦꯜꯒꯤ ꯃꯤꯒ ꯁꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯏꯅꯤꯟꯕ ꯐꯥꯎꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯊꯕꯛꯁꯨ ꯆꯥꯎꯈꯠꯄꯒꯤꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯦꯡ ꯐꯪꯕ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ आइडेंटिटीꯁꯨ ꯇꯥꯛꯄ ꯑꯗꯨꯗꯩꯗꯤ ꯑꯩꯒꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤꯁꯨ ꯑꯩ ꯗꯦꯚꯦꯂꯞ ꯇꯧꯕꯒꯤ ꯆꯥꯟꯁ ꯐꯪꯕ ꯑꯁꯤꯒꯤ ꯃꯤꯛꯁ ꯑꯁꯤꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛꯁꯦ ꯄꯨꯟꯕ ꯁꯤꯟꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯂꯨꯝ ꯁꯦꯛꯇꯔꯁꯤꯅ ꯈꯜꯂꯤ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯕ ꯇꯥꯔꯗꯤ ꯃꯥ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤꯒ ꯏꯟꯚꯣꯜꯕ ꯇꯧꯕ ꯇꯥꯔꯗꯤ ꯃꯥꯒꯤ ꯃꯥꯡꯒꯣꯟꯗ ꯏꯃꯨꯡꯗ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯁꯪꯒꯣꯏꯒꯨꯝꯕꯗ ꯑꯗꯨꯗꯨꯒ ꯊꯕꯛꯁꯤ ꯁꯨꯗꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯏꯟꯁꯤꯀ꯭ꯌꯨꯔꯤꯇꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯁꯨ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯕ ꯃꯇꯝꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒ ꯑꯁꯤꯒꯤ ꯊꯕꯛꯁꯤꯒ ꯏꯟꯚꯣꯜꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯂꯥꯏꯁꯨ ꯍꯩꯔꯦ ꯍꯥꯏꯔꯒ ꯑꯗꯨ ꯃꯥꯒꯤ ꯃꯁꯥꯒꯤꯁꯨ ꯀꯥꯟꯅꯕ ꯃꯥꯒꯤ आइडेंटिटीꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯛ ꯇꯥꯛꯄ ꯄꯨꯝꯅꯃꯛꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯀꯥꯇꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯤꯇꯪ ꯈꯟꯊꯕ ꯑꯃꯁꯨꯡ ꯚꯥꯞ ꯇꯥꯕꯒꯤ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯤꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯁꯤꯁꯤꯒ ꯑꯩ ꯃꯩꯇꯩ ꯏꯆꯟ ꯑꯃꯅ ꯏꯆꯦ ꯑꯃꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃꯅ ꯏꯟꯚꯣꯜꯕ ꯑꯣꯏꯔꯥꯅ ꯍꯥꯏꯔꯒ ꯊꯥ ꯑꯃꯗ ꯌꯨꯝꯗ ꯐꯝꯅ ꯂꯩꯔꯦꯅ ꯍꯥꯏꯔꯒ ꯂꯨꯄꯥ 14,000-15,000 ꯇꯥꯟꯕꯁꯤ ꯑꯁꯤ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯑꯩ ꯌꯨꯝꯗ ꯐꯝꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯐꯤꯁꯨ ꯆꯥꯛꯊꯣꯡ ꯑꯃ ꯇꯧꯔꯦꯅ ꯍꯥꯏꯔꯒ ꯑꯩ ꯊꯥ ꯑꯃꯗ ꯂꯨꯄꯥ 14,000-15,000 ꯇꯥꯟꯕ ꯇꯥꯔꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ आइडेंटिटीꯁꯨ
ꯉꯥꯛꯄꯗ ꯑꯁꯤꯒꯤ ꯁꯔꯨꯛ ꯆꯥꯕ ꯇꯥꯔꯗꯤ ꯑꯁꯤꯒꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯀꯩꯅꯣ ꯇꯧꯐꯝ ꯊꯣꯛꯄꯔꯥꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯐꯝ ꯊꯣꯛꯄꯔꯥꯅ ꯈꯜꯂꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯁꯤꯡ ꯏꯁꯄꯦꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗꯁꯨ ꯑꯩ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤ ꯑꯣꯖꯥꯅ ꯍꯥꯏꯔꯤꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯈꯤꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯑꯇꯩ ꯑꯇꯣꯞꯄ ꯖꯣꯕ ꯍꯥꯏꯒꯗ꯭रा ꯑꯩꯈꯣꯏ ꯑꯇꯩ ꯑꯇꯩ ꯀꯦꯔꯤꯌꯔꯗ ꯆꯠꯈꯤꯕꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯂꯩꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯔꯒꯁꯨ ꯑꯁꯤꯗꯩꯁꯤꯗ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯒꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕ ꯇꯥꯛꯄꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯒ ꯌꯨꯝꯗ ꯂꯩꯔꯒ ꯑꯦꯖ ꯑꯦ ꯗꯣꯃꯦꯁꯇꯤꯛ ꯊꯕꯛ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯇꯧꯅ ꯏꯁꯥꯒꯤ ꯁꯦꯟꯊꯨꯝ ꯂꯝꯕꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯑꯁꯤꯗꯩꯁꯤ ꯆꯪꯍꯟꯕ ꯌꯥꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯝꯅ ꯆꯦꯂꯦꯟꯖ ꯑꯣꯏꯕ ꯀꯩꯅꯣꯃꯗꯤ ꯉꯁꯤ ꯄꯥꯝꯅꯔꯛꯇꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩ ꯅꯍꯥꯔꯣꯟꯕꯨ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯁꯤꯕꯨ ꯊꯑꯣꯏꯕꯤꯔꯛꯇꯕ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯊꯧꯁꯥꯕꯤꯔꯛꯇꯕꯒꯤ ꯃꯃꯤꯁꯤꯗꯤ ꯇꯥꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯕꯨꯗꯤ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯈꯔꯕꯨꯗꯤ ꯎꯗ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯇꯥꯕ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯗꯒꯤ ꯄꯥꯎ ꯑꯣꯏꯅꯗꯤ ꯇꯥꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤ ꯃꯊꯪꯗ ꯑꯩꯈꯣই ꯁꯦꯁꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯗꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏ ꯈꯟꯅꯖꯒꯅꯤ ꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯏꯁꯨꯅꯤ ꯍꯥꯏꯅ ꯂꯧꯏ ꯀꯥꯏꯅꯔꯤ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯄ꯭ꯔꯣꯗꯛ ꯍꯥꯏꯔꯒ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯍꯥꯏꯒꯗ꯭ꯔꯥ ꯃꯔꯨꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯖꯥꯇꯤ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯁꯥꯗꯨꯅ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯅ ꯄ꯭ꯔꯣꯗꯛ ꯑꯣꯏꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯗꯨꯅ ꯂꯩꯔꯦ ꯁꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯃꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ is a kind of ꯌꯥꯝ ꯁꯤꯔꯤꯌꯁ ꯏꯁꯨꯅꯤ ꯍꯥꯏꯅ ꯂꯧꯖꯩ ꯇꯣ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯇꯨꯡꯗꯁꯨ ꯈꯟꯅꯖꯒꯅꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯣꯖꯥ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯁ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯏꯁꯨꯁꯦ ꯑꯣꯖꯥꯒꯤ ꯑꯦꯛꯗꯣꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯁꯤꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯤꯁꯨ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯜꯂꯤ ꯇꯣ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯡꯁꯨ ꯂꯤꯛꯄ ꯑꯗꯨꯒ ꯂꯣꯏꯅ ꯁꯤꯂꯦꯠꯀꯤ ꯃꯥꯏꯀꯩꯗ ꯌꯥꯝꯅ ꯐꯨꯅ ꯆꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗꯤ ꯀꯌꯥ ꯌꯥꯎꯗꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯈꯥꯁꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯗꯩꯗ ꯍꯥꯏꯔꯤꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯥ ꯕꯒꯥꯟꯒꯤ ꯑꯃ ꯀꯩꯅꯣꯗꯁꯨ ꯑꯦꯛꯗꯣꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁ ꯌꯥꯝꯅ ꯎꯏ ꯃꯅꯤꯄꯨꯔꯤꯒꯤ ꯑꯃꯅꯤ ꯀꯩꯅꯣ ꯊꯣꯛꯈꯤꯕꯗꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯋꯥꯊꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯁꯨ ꯁꯨꯝ ꯑꯦꯛꯗꯣꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯦꯟ ꯑꯦꯛꯗꯣꯒꯤ ꯔꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯎꯏ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯣꯖꯥ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯟ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯑꯩꯈꯣꯏ ꯂꯩꯇ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯑꯋꯥ ꯅꯪ ꯅꯪꯂꯕ ꯁꯤꯡꯒꯤꯗꯃꯛ ꯑꯦꯛꯗꯣꯅ ꯀꯔꯤ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯦꯛꯗꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗ ꯊꯕꯛ ꯁꯨꯕ ꯍꯧꯔꯛꯄꯁꯤ 2012ꯒꯤ ꯑꯗꯨꯋꯥꯏꯗꯒꯤꯅꯤ ꯑꯗꯨꯒꯤ ꯃꯥꯡꯗ ꯊꯕꯛ ꯁꯨꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯄꯥꯏꯗꯕ ꯑꯗꯨꯒ 2012ꯒꯤ ꯃꯈꯥꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯦꯛꯗꯣꯁꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝꯅ ꯑꯦꯝꯐꯦꯁꯥꯏꯖ ꯄꯤꯕ ꯍꯧꯋꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯩꯅꯣꯗꯤ ꯏꯐꯣꯔꯠ ꯑꯃꯗꯤ ꯀꯩꯅꯣꯃꯗꯤ ꯂꯩꯔꯤꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯗꯤꯐꯦꯟꯗꯔ ꯐꯨꯔꯥꯝ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯥꯝ ꯑꯃ ꯂꯩ ꯑꯦꯛꯗꯣꯅ ꯂꯤꯡꯈꯠꯄ ꯑꯁꯤꯒꯤ ꯐꯨꯔꯥꯝꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ 25 ꯃꯦꯝꯕꯔꯁꯅꯤ ꯃꯩꯇꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝ ꯃꯔꯤ ꯈꯛꯇꯅꯤ ꯃꯩꯇꯩ ꯌꯥꯎꯔꯤꯁꯤ 25ꯁꯤꯒ ꯑꯇꯣꯞꯄꯗꯤ ꯄꯨꯝꯅꯃꯛ ꯃꯦꯟꯁꯇ꯭ꯔꯤꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ 25 ꯃꯦꯝꯕꯔꯁꯤꯒ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯎꯔꯤ ꯂꯣꯌꯔ ꯑꯣꯏꯕ ꯌꯥꯎꯔꯤ ꯑꯗꯨꯒꯗꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯨ ꯌꯥꯎꯔꯤ ꯑꯗꯨꯗꯩꯗꯤ ꯑꯇꯣꯞꯄ ꯀ꯭ꯔꯣꯁ ꯁꯦꯛꯁꯟꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ 25 ꯃꯦꯝꯕꯔꯁꯤ ꯑꯩꯈꯣꯏꯒꯤ ꯃꯉꯥꯅꯤ ꯆꯨꯞꯄ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯑꯦꯛꯁꯄꯥꯔꯠ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯃꯇꯥꯡꯗ ꯑꯦꯛꯁꯄꯥꯔꯠ ꯑꯣꯏꯕ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯇꯧꯔꯦ ꯍꯥꯏꯔꯒ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯦ ꯍꯥꯏꯔꯒ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯀꯤ ꯃꯑꯣꯡꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯗꯣꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯂꯥꯛꯄ ꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯅꯨꯄꯤ ꯑꯃ ꯔꯦꯞ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯗꯕꯗ ꯐꯨꯕꯤꯔꯝꯃꯦ ꯆꯩꯕꯤꯔꯝꯃꯦ ꯑꯁꯤꯒꯨꯝꯕꯁꯤ ꯇꯥꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯆꯠꯅꯕ ꯈꯔ ꯃꯥꯔꯖꯤꯅꯦꯂꯥꯏꯁ ꯑꯣꯏꯕ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏ ꯁ꯭ꯄꯣꯠ ꯚꯤꯖꯤꯠ ꯇꯧꯔꯤ ꯁ꯭ꯄꯣꯠ ꯚꯤꯖꯤꯠ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯊꯥꯅꯥꯗ ꯆꯠꯂꯒꯁꯨ ꯃꯣꯏ ꯄꯨꯂꯤꯁꯅ ꯀꯦꯁꯁꯤ ꯍꯦꯛ ꯂꯧ ꯍꯥꯏꯔꯒ ꯌꯥꯗꯦ ꯂꯧꯕꯤꯗꯦ ꯑꯗꯨꯅ ꯊꯥꯅꯥꯗ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯥꯅꯥꯕꯨ
कदो तो रहे ना के इन्फ्लुएंस तो रहे के कोई प्रेशर क्रिएट तो रहे ना के मोई को मामला से जो कोई केस से दो हम अदुदैदी जो कोई करी गुम्बा लाइन बस इतना बामना माक इंजियो तो है माक से ट्रीटमेंट तो बनम दरे अदुकी मातांग जो कोई ट्रीटमेंट तो बस कोई प्राइमरी जो कोई मेडिकल केयर जो कोई पीबी अदुकी मखा जो कोई गवर्नमेंट हॉस्पिटल गुम्बा जो कोई माक को एडमिट तो बदा मतिंग पी अदु नतदा जो कोई लाइन बस या बता दे माक की केस अदु माक उकिल की जो कोई लॉयर की एनओसी पी बनम दबा फी अदुगी मतंग दसु जखोना लॉयर की फी पी न खोना जखोय मतिंग पी अदु नतन जु जाम नम को चिथा ब नाथा ब फैमिली की मियो बता दे मांग जखोय की केस की कोर्ट लाक्तरी दो अदुगी दो लाख पता दे मा दे लेबार मो बता दे मा की थबक तो काय थोना लाक्तरी ने अदुना मा की दे लेबार मो बता दे मा की नोंबगी मा की इनकम दसु जखोय पी मा की फैमिली दो मागे कनो तो बंगम बगे तब चाबा थप्पा वात बगे तब जोगी चतक चतो बगे अदु बाद जोई सपोर्ट तो जे असि जोई 2012 तक जोई तो बनी अदुदे जोई दगी अहोय ग खरागा जोई केस सिदा खरा कॉम्प्लिकेशन हो बता रदी अखोय गे असि ग जोई ह्यूमन राइट्स की मतंग द लीगल सपोर्ट पीबा अतोप द जोई रिफर तो असमाय तो जोई थबक सुबनी अदु तो सुनता जोई ह्यूमन राइट्स वायलेशन हो बता रदी अदु प्रोटेस्ट तो रहा जो कोई ह्यूमन चेंज तो हुई कुसम नदुना अदुदैदी जो कोई प्रेस कॉन्फ्रेंस तो हुई ह्यूमन राइट्स जो कोई विक्टिम की हैबार्ड अदु नतन जो कोई मीडिया सिंगा कुसम नरे नरगा अदुगी मतंग जो कोई थबक सुई माकु कोई राइट्स कोई माकु जस्टिस एंश्योर तो बगी तम असिगी मतंग जो कोई जामना मनु ओइबा अचीवमेंट अनि गति 2014 की अदुगा अखोगी सिलेट कैंटोनमेंट की अखोगी आर्मी अमना पात्रो कम्युनिटी की निपी अमा रेप तो बदगी होजिकी निपी जी माकी फैमिली सिना केस तो बा जादर अखोगी थाना दगी केस लौद्रे आर्मी ना ताबदगी अदुदे जोखोई एडवोदा मोइना जोखोई इन्फॉर्म तौरपदगी जोखोई एडवोगी रिप्रेजेंटेटिव चले आनारगा अखोई थानादा केस लौबगी तम अखोई मौबो नफुदा अखोई जामना प्रेशर क्रिएट तोना मामला से लौगी केस लौरे नारगा चाही अनि की मखादा अदुगी आर्मी अदु एक्यूज आर्मी दो अदु कोनो सस्पेंड होई असि जोखोई जामना चोबो अचीवमेंट मनी अदु नतना जो अखोई सिलेट टाउन की मना ओरावा कम्युनिटी अमदे ओरावा कम्युनिटी अदुगी मफम जामना तांग मफमदा लम खरा जोखोगी रूलिंग पार्टी आवामी लीग की लीडर मना आके लम अदु लोशन की खपचल ले नारगा अदु जुम साबदगी अदुदैदी खुतक जोखोई पाव कालपदगी जोखोगी ह्यूमन राइट्स डिफेंडर मीडिया की मीने चले नारगा अदुगी मांग साबा जुम जोखोई मैम सब थुगाया नारगा अदुदैदी जो मखोगी मखोते जोखोई सिनागी असमाना तो जोखोगी बांग्लादेश तदी रूलिंग पार्टी ना लम गुम्बा जोखोगी माइनॉरिटी की लम से चले नारगा हमको मखोइदा हमदोग पीबा नाबजे असिगी रिकॉर्ड लेते अदुदा असिगी रिकॉर्ड असिगी जोखोगी थबक से ताबदगी असिगी जोखोगी अचीवमेंट जे सक्सेस से ताबदगी अदुगी चाहिदुदा 2014 दा जोखोगी यूरोपियन यूनियन ना जोखोगी अदुगी अचीवमेंट अदु one of the success story na na मखोइना रिकॉग्निशन पीगी अदुगी मखादा अखोगी यूरोपियन यूनियन की हेडक्वार्टर ब्रसेल्स तगी अदुगी हिस्ट्री अदु मोइना ग्लोबली पब्लिश तो अदुगी मथंग द जोखोगी असिगुम ह्यूमन राइट्स की मतंग द सोगी एक्टिविटीज से जोखोगी थागतपगी मतंग द मखादा यूएन की इकोनॉमिक एवं सोशल काउंसिल इकोसोक स्टेटस जोखोई ऑर्गेनाइजेशन इकोसोक स्टेटस 2016 द जोखोई इकोसोक स्टेटस फंगिबा ऑर्गेनाइजेशन ओजागी कनोसी अमुक नेटवर्क से खजिकता सोनथा किबा माले तो असिदैसिदा ऐना निंगसंनिंगबा अमना जारबो जा ओके ओके I'm waiting अदुना बांग्लादेश का एथनिक कम्युनिटी मयाम लौरे ना थबक सुबा ऑर्गेनाइजेशन मयाम दा
ECDO खक्तन समाज तो जखोगी UN की कोर्स स्टेटस फंबो ऑर्गेनाइजेशन जी होजी फाउंड द असिजु एगी वाखा जखोगी ECDO की तना जखोई थोबु तना जखोई फाइ मिते मैं बांग्लादेश ता लेरिबा अमसुंग मणिपुर ता लेरिबा इचिना मयाम गसी जखोई चाफत निगाय ना कोई खल्ले अमसुंग असिगी मतंग दा और तुम दा जो थबक सुगत पदा और दा जो करा तो बदे ECDO जी मयाम गी इचिना ओजा मयाम जी कोई मते अमसुंग जखोगी लौसिंग अखोगी असिगुंबसी जखोई पाम जखोई दा तो असिना संगना हाबदी असितो सुनतना जखोगी मैतेगी मतंगदसु जखोगी मैतेगी सिलेक्ट सिंपल साइबा मफम मदा मैतेगी लमामा अदुसु जामना तांगरबा सिटी की मनुंगदा लमामा कनो तो बदगी जखोई ढाका दा चलना गा प्रेस कॉन्फ्रेंस तौरी हौजी फाउदा अदगी मफम दुगी केस अदु जिक्सु लोइदी अदु तो बतबुदी मयांग दुनदी हौजी हौजी माकी कनो ददी पुबनम जो जिक्सु मैतेगी मफता दुगी लमा दुली असमानो जखोई पात्र कम्युनिटी खाते खासमी कम्युनिटी खाते मैतेगी खाते असिगी मतंग जखोई ह्यूमन राइट्स की मतंग बेजामदा अदा तो थबक्सी अखदना हौजी हौजी थबक्सी जखोई कंटिन्यू तौजरी थागतचरे ओजा अखोई मतमजु खरा थेंगदरे हातरे अराउंड 1 hour and 20 minutes नुक फाजले तो ओजागा कने ngसागी सांगना चाही कुनमुकी कुंथ्रामुकी थबकनिना अखोई पुंग अनि द नत्र पुंग अमदा हेक्ट वारी मैपसेदी ना लोथोकपदि ngंगदो बनति अदु अखोइना बगी पांदमदि अखोई कन्वर्सेशन हाइसी तो बगी पांदमदि अखोई खजितंग ओरसु अखोई मियामदा मणिपुरी बांग्लादेश ता लेरिबा मणिपुरी सिंगी मियाम अमा अदुगा लोइना लोइना वर्ल्ड दा लेरिबा मणिपुरी सिंगदा अखोई पाउ खजितंग जहोनिंग मनि अखोई बांग्लादेश मसिंग खरा दिकना लेजरगासु अतोप अतोप लमदा साहित्य संस्कृति आर्ट एंड लिटरेचर एंड कल्चर दा नतना अखोईगी गवर्नमेंट की ओइबा थबक कया अमा माइ मागी कैरियर ओना कैनो सेक्रेटरिएट ता अदुदेदी एज ए कहतार एडमिनिस्ट्रेशन दा लेबा ममा केनबा मैम दे अदुगा लोइना लोइना अखोईगी डेवलपमेंट फील्ड हाइतार डेवलपमेंट साइंस तसेंग हागदि इकोनॉमिक सस्टेनेबल डेवलपमेंट दा हौजिक एनजीओ सिंगी थौदांगसी अमुक नहोना को हाइनिंगाई थोदोक लेते असिदसु अखोई गी मनुंगदगी अमनितंग ओरसु चोंथोकना फजना अखोई कहतार नेशनल इंटरनेशनल लेवल थबक तौरी हाबसिगी पांदमदो खजितंग असिद थमजनिंगबनी अदुदा हौजिक मथंग पब्लिकेशन दा अमुतंग चंगजनिंग ओजा होइगी हौजिकी एक्डो गी माइकैदगी अमसुंग इसागी माइकैदगी पब्लिकेशन कयासु उजरे सि पब्लिकेशन सिंग सिगी मतंगसु अइना खजितंग मुदि समलपना अखोईगी लारिक ओइना एज ए बुक एज ए अथर अमा ओइना पुथोखिबा लारिकसु लेइरे अदुगा लोइना लोइना अखोई जर्नल ओइना कोई डेवलपमेंट जर्नल हाइगद्रा कोई रिसर्च वर्क ओइबा ति अतोप अतोप कैन एक्सपर्ट सिंग ना इबिरक्तुना ओजाना एडिट तौना फोंबगी कै खुदम जैना सुम मयाम दौदी ओहल असिगी मतंगसु खजितंग समलपना पनबिरमु खजितंग असि पल्लगा असिगी मतुंगदा अखोई सुम कैनोगी एज ए एक्डो गी चही असुकुइना साना तरपदगी अचीवमेंट सिंगसे असिजु अखोई सुम मयाम दा खजितंग खांगनजनी तो अदुना हजि पब्लिकेशन की मतंगदा करी करी पब्लिकेशन पुथोकपीख्रे अमसुंग करी करी तुंगदा पुथोरकदबा लेरिबा असिगी मतंगदासु खजितंग समलपना थागतचरे ओजा हमम प्रमोट अखोगी एक्डोजी 2006 तगी अखोगी अहम बजखोगी पब्लिकेशन जे स्टेट ऑफ द रूरल मणिपुरीज इन बांग्लादेश हाबा असिगी पब्लिकेशन जे अखोगी बांग्लादेश ता अमेतेगी मतंगा पब्लिकेशन गे पंगम नपनते मयाम छले अदुगा रिसर्च ओइबा पब्लिकेशन जे जिसु मसिंदा दामना ली अदुना अदुगी वाखंदगी मेतेगी सिगी सिसे एगा अखोगी इमानबा मसुंग मरु शाहजलाल यूनिवर्सिटी की ओजा अमगा अखोई सिगी पब्लिकेशन गे थबक तौगिबनी सिलांगना अदुगी मखादा अखोगी जर्नल जिना एथनिक अहम बदे अखोगी जर्नल ऑफ एथनिक अफेयर्स अने अखोई पंगमनी अदुगी मखादा अखोइना खल्ली असिगी जर्नल असि इंटरनेशनल स्टैंडर्ड उबगी मथौ ताई अदुगा इंटरनेशनल स्टैंडर्ड उब तारदी असिगी जर्नल असि ISSN नंबर अमा कलेक्शन तौरे नारगा अदुगी मखादा असिगी से होमबगी तब जखोई प्लान तौरी अदुगी मखादा जखोई असिगी से ISSN लौबगी मतंगदा लापदा अखोईगी मिंगसिना अपन बलापुना जखोई annual review of ethnic affairs ana second issue bagi jokoi form gi ban asigi jokoi gi journal jiga contribute to bibaje jokoi gi Shahjalal University tat natana
atop India gi writer मैम से contribute to bire Canada dagi su writer मैम से contribute to bire worldwide puna एखोगी intellectual मैम को contribute to bire pani adu tabu thawai tabu एखोगी असली journal सिगा फोंग बजे जखोई minority की और ता जखोगी indigenous community की research related document खत्ता दे पैसे सिगा फोंग बजे aduna asigi ji जखोई कोविड की मरम दगी चाही अनियम से कोई फोंग बजे हौजी हौजी लेपी मथन दजु कोई कंटिन्यू तोगनी अदुगी मखादा जखोगी प्लान अमा लेजरी मणिपुरी की मतांग दा अखोगी स्टेट ऑफ द रूरल मणिपुरी इन बांग्लादेश साइबल लारिक असे होइदो वॉल्यूम को जितंगा चाउरे अनारगा अनोबा अप टू डेट इंफॉर्मेशन खरा इंक्लूड तौरे अनारगा असी फोंग बगे जखोगी प्लान अमा लेजरी जोजी asini samlapida jokogi public samgi matangda jokogi plan amasung jokogi tawning bagi jokogi in future da tawning bagi kaina thaba khara leiribs Okay, yam nungaijare akoi sigi research work amasung kai haitare akoi asigumba kaino si yam tang thui akoi kaino gyone site gi natragana sumna gi larik oin puthokpad mayam leire adu wajana takpiri dumaina akoi specific subject amada taseng haragadi asum atai atopa kaino singna puthok university dagi natra topo ja singna ibirakpa natra kaino tokpa adu budile adu galona lona koi media organization ama oina akoi to si yamna harau jai nungai मथंग हौजी ओजागी अचीवमेंट सिंगदो अदुदा मुक लाकपीरे लासी अखोय एक्दोना सुकुइना थबक तरक सिदैसिदा अखोयना सुम खंगी सिलेट ततना कनोदसु अखोय अचीवमेंट कया अमा लेइरे असिगी अचीवमेंट सिंग सिगी मतंग सु खजिक्तंग पनबिरम asasi ga ida na haksu mang su khajik pandre hojik jokogi achievement sida jokogi jamna chobagi jig aina haja panjagi padune 2016 da UN की इकोसोक स्टेटस फानी असे जोगी जामना खनमु अचोबे अचीवमेंट मनाने अपना हल्ले अदुना तना जो 2011 की अदुगो जोगी वर्ल्ड इंटेलेक्चुअल प्रॉपर्टी ऑर्गेनाइजेशन वाइपो संगलपना ECDO की सुजुखे ECDO जी वाइपो की अखोई एक्रेडिटेड ऑब्जर्वर ऑर्गेनाइजेशन अदुना तना जो अखोई ECDO जी ट्रांसपेरेंसी इंटरनेशनल ऑर्गेनाइजेशन जो कुसमना थबक सुरी ट्रांसपेरेंसी इंटरनेशनल दा थबक सुबसिदी करिनो अनादा मखोय कुसमना थबक सुगे आदि ऑर्गेनाइजेशन दिगी बैकग्राउंड से मोय जामना कुपना नैनरे अनारगा अदुगी ऑर्गेनाइजेशन दो ट्रांसपेरेंट ओइबा तारदी अदु ओरगा दि मखोय थबक सुई खोना एकदोगा कुसमना अखोगी TIB गा जखोय थबक सुबसे 2006 तगिनी अच्छी जो कोई की अचोबा करगमने आने जो कोई खाली अदुना तना जो कोई 2011 दा जेनेवा दा की ECDO की रिप्रेजेंटेटिव होइना कोई की निपी मचामा जेनेवा दा चली अदुना तना जो 2012 दा जो कोई रिप्रेजेंटेटिव होइना जो चटकी अदुना तना जो कोई की जामना चाथोक निगाय होइबदी जेनेवा दा जो कोई की स्टेटमेंट अमा पीबा मतमदा कनोदे वाइपो दा अदुगा जो होगी मैतेई लोन जो मैतेई लोन की मतंग जो कोई हाइपेट कोई स्टेटमेंट अमा पिजर ने मैतेई लोन की नाक की मतंग द मैतेई लोन की हिगन बगी मतंग द बांग्लादेश ता अदुगा जो कोई मैतेई लोन जो होगी मैतेई लोन जो होगी सेंटेंस नि हम जो कोई जेनेवा की जो होगी एदो जो कोई मायाम दा तालमी असि जो होगी पुनिंग द जामना पेंजे जो होगी बांग्लादेश तगी चटले नारगा अखोगी UN की अदुगुम्बा को कनोदुदा असमाने अखोनी मेतेरोना नांगबा नमबजे असोखै निगाबा नुंसी असि जिंजिनि जखोगी समदना बदा अदुना तना जो हौजी हौजी बांग्लादेश ता अखोगी ECDO नारिबो ऑर्गेनाइजेशन असि इंडिजिनस अमसो माइनॉरिटी की थबक सुबदा जामना ऑनेस्टी अमसो जामना सिंसियर होइबा ऑर्गेनाइजेशन अमने मीडिया खंदना जो सिविल सोसाइटी मेंबर खंदना मयाम जिंग जो कोई लोकल गवर्नमेंट परिदगी मयाम जो कोई बुजामना सांबी अमसो जामना थाजबा थमे असि जो कोई जामना अचोबे अचीवमेंट मनाने खाली अदुना तना जो कोई गा जियो जी खाओ जो कोई नेशनल इंटरनेशनल ऑर्गेनाइजेशन मयाम जो कोई हाबदी डोनर अमसो पार्टनर न तबक सुबो ऑर्गेनाइजेशन मयाम जियो जी जो कोई जामना रिलेशन जामना भी अदुना जामना थाजबा ले
ꯑꯁꯤ COVID-19 ꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 2020 ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯈꯣꯏ ꯌꯨꯑꯦꯟꯒ ꯃꯅꯤꯄꯨꯔꯤ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕꯁꯦ ꯃꯈꯣꯏꯒꯤ ꯄꯥꯔꯠꯅꯔ ꯑꯁꯤ ꯋꯥꯔꯜꯗ 35 organization 35 organization ꯑꯗꯨꯒ 30 organization ꯒ ꯃꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏꯒꯤ ꯑꯦꯛꯗꯣ ꯈꯛꯇꯪꯅꯤ ꯑꯩꯈꯣꯏ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯑꯦꯛꯗꯣꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ COVID-19 ꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯚꯤꯖꯤꯠ ꯇꯧꯕ ꯉꯝꯗꯕ ꯇꯥꯔꯁꯨ ꯑꯩꯈꯣꯏꯒ ꯄꯥꯔꯠꯅꯔꯁꯤꯞꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤ ꯑꯩꯈꯣꯏꯒꯁꯨ ꯇꯨꯡꯗ ꯀꯣꯚꯤꯗꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒ ꯄꯥꯛ ꯁꯟꯅ ꯊꯕꯛ ꯁꯨꯒꯅꯤꯅ ꯑꯩꯈꯣꯏꯗ ꯀꯣꯃꯤꯠꯃꯦꯟ ꯄꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯊꯝꯕ ꯃꯤꯕꯨ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯁꯦꯠ ꯑꯃꯁꯨꯡ ꯔꯤꯁꯣꯔꯁꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯦꯛꯗꯣꯅ ꯂꯧꯔꯤ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯁꯨꯡ ꯑꯦꯛꯗꯣꯅ ꯑꯩꯈꯣꯏ ꯈꯜꯂꯤ ꯑꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ सोइदना असी अचौब अचीवमेंट नॉट ओनली फॉर द एक्डो अखोई बांग्लादेश लेरिबा मणिपुरी अखोई पुनमकी अचीवमेंट एन सु लौनिंग मरमदी कोई इंगसाइसु पंजाब अखोई लाइक लाइसु हेरिबा सिंगी मनुंगदा तसेंग हारगदा अयामबना थबक तब सरकार की थबक तबनिको अहमद मयामना पामनरिसे एनी कई हाता सिविल सर्विस चंग ngamba नत्रगना एनी कॉम्पिटिटिव एग्जाम द पास तौरगा ओजा ओइबा नत्रगना ऑफिसर ओइबा नत्रगना आर्मी द चंगबा असीगी मरक्तना अयाम ओइना लेनी असीगी पंजी लांथोगा इसागी ओइबा संस्थान अमा लिंखटपा असी बिजनेस बु ओइरसु नत्रगना एनजीओ बु ओइरसु नत्रगना एनी काइंड ऑफ एंटरप्रेन्योरशिप की कैनोसे अखोई मनुंग खरा वाली अदुना अखोई ngallaba matamda hatra nganba matamda Bangladesh ki lan matungda kano toropada mayam amani hotnaba yaukidabadi nate adugarsu sumaina kumang chawsanna as a national project international project thabak toba ngambagi sidi ekdo na ahambani haina akhoi sum tajai amasung laujai so asigi dang thaje ngasigi program sida akhoi Bangladesh amasung India mapanda leiba lam mayam chu yengbiri taseng haragade akhoi mayam gi keno si laukhatjabadi ngamjade adu aina keno da screen do enodi uhanbi khre akhoi comment mayam su lai akhoi Bhanuwastagi oja Sanatan Hamom yengbiri an haidai Sylhetagi Nambam Shankor Maibam Rasel aduga loinana akhoi Dhaka-dagi Rasmani Wahengbam Rasmani si uji Dhaka-da leiro mapanda leiba khangbi adadi Bhanuwastagi Mani Amujam oja Mani Amujam Imphal-dagi keno loitongbam ibong cha sumaina akhoi Guwahati-dagi oja THOUNAOUJAM Shyam Singh adidi sumaina all over the world haitare sum Canada da sum mani jengi de New York lam da sum mani jengi sum sigi pau si sum lai aduga loina mathang da sum recording oina le hogadamnina sum mathang mayam sum yengbiu oja khoiram kameni da sum yam thagat wai phongdok pilei aduga ichiminoti haitare ichiminoti na sum jingbirei oja Sharma mahakna sum puning thawal pilei adagi Imphal-dagi akhoi Yambung RK Gunachandra su yamna thawatpa wahai kaya tang phongdok pilei mayambu thagatchari amuksu akhoi keno si program si mathang khosim chasajarakani si akhoi gi laibak phabani oja akhoi THOUNAOUJAM LAKSHMIKANTA bu akhoi Manipuri Mirror gi platform da purakpa ngamba si to mathang da hojik activities mayam su dibi achievement su hai tungi future plans ekdo gi future plan नजर एक दो ने करी क्रम तौनिंगबा करी थबक पाइखतनिंगबा लेबा सिगी मचांगसी थंबिरमु खजितंग ओरगासु यामना डिटेल्स नत्रगासु खजितंग mayam samna kan thapa warini je kai ekdo gi huju ti to kai 5 years strategic planning amaga tawbagi je kai thapak chathari ado thak chathabagi maram de karigina je kai 5 years je kai thabak se suba tare gi planning amaga jamna kai aduna ekdo gi achuba mangda de ba thapak se kai 5 years strategic planning sini 5 years strategic planning sida ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯅ ꯀꯔꯤ ꯊꯕꯛ ꯀꯔꯝꯕ ꯃꯔꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯈꯥꯁꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯇꯤ ꯂꯦꯕꯔꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯂꯩ ꯑꯗꯣ ꯉꯁꯤꯒꯤ ꯃꯤꯔꯔꯅ ꯁꯤꯜꯂꯥꯡꯗꯨꯅ ꯑꯁꯤꯒꯤ ꯄ꯭ꯂꯥꯠꯐꯣꯔꯝꯁꯤꯒ ꯑꯩꯕꯨ ꯋꯥꯍꯩ ꯈꯖꯤꯛꯇꯪ ꯊꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯁꯤꯒ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯄ꯭ꯂꯥꯅꯤꯡ ꯇꯧꯗꯣꯔꯤꯕꯁꯤꯒ ꯀꯅꯥ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯁꯖꯦꯁꯟꯒꯨꯝꯕ ꯑꯦꯗꯚꯥꯏꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯤꯕꯤꯅꯕ ꯑꯩꯈꯣꯏꯗ ꯑꯦꯛꯗꯣꯗ ꯃꯇꯦꯡ ꯑꯄꯥꯡꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯖꯒꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯕꯤꯅꯕ ꯇꯥꯔꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯑꯦꯟꯔꯤꯆ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ
ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯌꯥꯝꯒꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯤꯇꯪ ꯂꯧꯖꯅꯤꯡꯉꯦ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯡꯗꯒꯤ ꯉꯥꯡꯈꯤꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨꯒ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯕ ꯇꯥꯔꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯛꯄꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯗ ꯃꯩꯇꯩꯂꯣꯟꯅ ꯁꯥꯡꯅ ꯇꯧꯅ ꯉꯥꯡꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯃꯩꯇꯩ ꯀꯌꯥꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯈꯖꯤꯛꯇꯪ ꯐꯪꯕ ꯋꯥꯠꯂꯤ ꯑꯩ ꯈꯜꯂꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯃꯌꯥꯝꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯀꯌꯥꯁꯤꯡꯗꯨꯒ ꯁꯣꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯅ ꯂꯧꯁꯤꯟꯕ ꯋꯥꯕꯁꯨ ꯈꯔ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤꯗꯨ ꯃꯌꯥꯝꯅ ꯑꯩ ꯈꯜꯂꯤ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯗꯨ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯑꯁꯤꯒꯤꯁꯤ SMS ꯇ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯃꯝ ꯄ꯭ꯔꯚꯨꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯑꯁꯤꯒꯤꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯩꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯒꯗꯕꯒꯤ ꯀ꯭ꯋꯦꯁꯟ ꯋꯥꯍꯪ ꯀꯔꯤꯒꯨꯝꯕ ꯊꯝꯕ ꯇꯥꯔꯁꯨ ꯑꯗꯨꯗꯨꯒ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩ ꯂꯧꯖꯒꯦ ꯑꯁꯤ ꯋꯥꯍꯩꯁꯦ ꯊꯝꯖꯅꯤꯡꯉꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯅꯤꯡꯉꯤ ꯌꯥꯝꯅ ꯆꯨꯝꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯨꯝ ꯉꯁꯤꯒꯤ ꯚꯤꯋꯥꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯁꯨꯡ ꯇꯨꯡꯗꯁꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯦꯛꯗꯣꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯍꯪꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯀꯣꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯇꯥꯔꯦ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯐꯦꯁꯕꯨꯛꯀꯤ ꯂꯥꯏꯚ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯔꯦꯀꯣꯔꯗꯦꯠ ꯑꯣꯏꯅ ꯂꯩꯍꯧꯒꯗꯕꯅꯤꯅ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯒꯤ ꯄꯦꯖꯇꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇꯕꯨ ꯑꯣꯏꯔꯣ ꯁꯨꯝ ꯀꯣꯃꯦꯟ ꯊꯝꯕꯤꯔꯛꯎ ꯑꯗꯣ ꯀꯣꯃꯦꯟꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁꯨꯝ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯗꯣꯗ ꯃꯁꯥꯃꯛꯇ ꯑꯦꯛꯗꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯦꯛꯗꯣꯒꯤ ꯃꯁꯥꯒꯤ ꯋꯦꯕꯁꯥꯏꯠ ꯂꯩꯖꯩ ꯉꯥꯏꯍꯥꯛꯀꯤ ꯃꯈꯥꯗ ꯑꯦꯛꯗꯣꯒꯤ ꯋꯦꯕꯁꯥꯏꯠꯁꯨ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯃꯥꯡꯗ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯃꯥꯡꯗ ꯑꯣꯖꯥꯗ ꯈꯖꯤꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯅꯤꯡꯕ ꯑꯃꯅ ꯀꯔꯝꯕ ꯍꯧꯖꯤꯛ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯤ NGO ꯑꯃ ꯔꯥꯟ ꯇꯧꯕ ꯍꯥꯏꯁꯤ ꯗꯣꯅꯔꯁꯤꯡꯒꯤꯁꯨ ꯆꯥꯎꯔꯕ ꯀꯩꯅꯣ ꯑꯃ ꯂꯩ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯑꯦꯖ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯟꯗꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃ ꯉꯁꯥꯏꯒꯤ ꯏꯁꯥꯅ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯟꯗꯤꯡ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯐꯟꯗꯤꯡ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗꯒꯤ ꯈꯖꯤꯛꯇꯪꯕꯨꯗꯤ ꯐꯟꯗꯤꯡꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯆꯧꯕ ꯐꯟꯗꯤꯡꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯅꯠꯇ꯭ꯔꯒꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯕꯨ ꯑꯣꯏꯔꯒꯁꯨ ꯐꯟꯗꯔꯁꯤꯡ ꯗꯣꯅꯔꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯒꯤꯁꯨ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯑꯗꯨ ꯉꯁꯤꯒꯤ ꯄ꯭ꯂꯥꯠꯐꯣꯝ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯏꯚꯦꯟꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯣꯖꯥꯗ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯕꯅ ꯑꯩꯈꯣꯏꯒꯤ ꯐꯟꯗꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯦ ꯀꯔꯝꯕ ꯐꯟꯗꯔ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯒ ꯑꯩꯈꯣꯏ ꯑꯦꯛꯗꯣꯁꯤ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯊꯕꯛ ꯇꯧꯕꯤꯈꯤꯕ ꯂꯩꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯐꯟꯗꯤꯡꯁꯤꯡꯒꯤꯁꯤ ꯍꯣꯏ ꯑꯃꯅꯤꯕꯨꯗꯤ ꯄꯟꯈꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯄꯟꯕꯗꯤ ꯈꯔ ꯋꯥꯠ ꯃꯥꯟꯅꯦꯅ ꯈꯜꯂꯦ ꯑꯗꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯑꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯗꯣꯗ ꯌꯥꯎꯍꯧꯕꯗ ꯊꯕꯛ ꯁꯨꯕꯁꯤ ꯑꯦꯛꯁꯟ ꯑꯦꯛ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯗꯣꯅꯔ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤ ꯑꯁꯤꯒꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯏ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯏ ꯀꯣꯟꯁꯔꯟ ꯌꯨꯅꯤꯚꯔꯁꯦꯜ ꯍꯥꯏꯅ UK ꯕꯦꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯑꯗꯨꯒꯤ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯁꯨꯈꯤ ꯑꯣꯛꯁꯐꯥꯝ ꯒ꯭ꯔꯦꯠ ꯕ꯭ꯔꯤꯇꯦꯟ ꯍꯥꯏꯅ ꯉꯁꯥꯏ ꯄꯟꯖꯈ꯭ꯔꯦ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ UN ꯑꯦꯔꯤꯅꯥ ꯑꯩꯈꯣꯏꯒꯤ HIV/AIDS ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯈꯤ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ VSODN ꯚꯣꯂꯟꯇꯔꯤ ꯁꯥꯔꯚꯤꯁ ꯑꯣꯚꯔꯁꯤꯁ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤꯗꯤ ꯍꯦꯗ ꯑꯣꯐꯤꯁꯇꯤ UKꯗꯅꯤ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯔꯝꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯣꯏꯅ ꯑꯦꯛꯁꯄꯔꯇꯤꯁ ꯑꯩꯈꯣꯏꯗ ꯄꯤꯕ ꯚꯣꯂꯟꯇꯤꯌꯔ UKꯗꯒꯤ ꯑꯗꯨꯗꯩꯗꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯦꯕꯂꯞꯃꯦꯟ ꯚꯣꯂꯟꯇꯤꯌꯔꯁ ꯂꯩ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯂꯩ ꯑꯁꯤꯒꯨꯝꯕꯁꯤ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔꯁ ꯑꯍꯨꯝ ꯐꯪꯉꯤ ꯑꯩꯈꯣꯏꯒꯤ UKꯗꯒꯤ ꯑꯗꯨꯗꯩꯗꯤ ꯀꯩꯅꯣꯗꯒꯤ ꯑꯐ꯭ꯔꯤꯀꯥꯒꯤ ꯗꯦꯁ ꯀꯌꯥꯗꯒꯤ ꯑꯃꯁꯨꯡ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤꯁꯨ ꯚꯣꯂꯟꯇꯤꯌꯔ ꯂꯥꯛꯄꯒꯤ ꯑꯦꯛꯗꯣꯒ ꯈꯨꯠꯁꯝꯅꯅ ꯆꯍꯤ 4-5 ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯈꯤ ꯑꯁꯤ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤꯁꯨ ꯊꯕꯛ ꯁꯨꯏ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯔꯤꯚꯥꯔꯗꯦꯟ ꯍꯥꯏꯅ ꯑꯃꯒ ꯊꯕꯛ ꯁꯨꯔꯤ ꯔꯤꯚꯥꯔꯗꯦꯟ ꯍꯥꯏꯕꯁꯤ ꯅꯣꯔꯋꯦꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯗꯣꯅꯔ ꯑꯦꯖꯦꯟꯁꯤ ꯑꯃꯅꯤ ꯃꯈꯣꯏꯒꯤꯁꯨ ꯊꯕꯛ ꯁꯨꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯔꯤ NED ꯍꯥꯏꯅ ꯑꯁꯤ ꯅꯦꯁꯅꯦꯜ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯁꯤꯁꯨ US ꯕꯦꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯑꯁꯤꯒꯁꯨ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯔꯤ ꯑꯗꯨ ꯅꯠꯇꯅꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯣꯁꯦꯁꯇ ꯑꯟꯗꯔ ꯄ꯭ꯔꯣꯁꯦꯁꯇꯁꯨ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯇꯣꯞꯄ ꯀꯩꯅꯣꯁꯤ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯁꯨꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯔꯤ ꯁꯝꯂꯞꯅ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯑꯦꯛꯗꯣꯒ ꯊꯕꯛ ꯁꯨꯕꯁꯤꯗꯤ ꯍꯧꯖꯤꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯗꯩꯗꯤ ꯑꯁꯤꯅꯤ ꯁꯝꯂꯞꯅ ꯄꯥꯡꯊꯣꯛꯏ
Hello. Hello, Zami Padre. Sorry, I mute ꯂꯩꯔꯝꯕ ꯁꯤꯗ ꯑꯩꯈꯣꯏ ꯁꯨꯝ ECDOꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯩꯅ ꯁꯦꯌꯔ ꯇꯧꯖꯔꯤ ꯑꯗꯨꯒ ꯋꯦꯕꯁꯥꯏꯠꯁꯤꯗ ꯆꯪꯕꯤꯔꯒ ꯃꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕ ꯇꯣꯄꯤꯛ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯁꯕꯖꯦꯛꯁꯤꯡꯗꯨ ꯑꯁꯤꯗ ꯅꯩꯈꯥꯏꯅ ꯃꯣꯔ ꯗꯤꯇꯦꯜꯁ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯁꯨꯝ ꯈꯪꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯤꯗꯩꯁꯤꯗ ꯀꯣꯟꯇꯥꯛ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯖꯥꯒ ECDOꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯗꯤꯔꯦꯛꯇꯔꯒ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯦꯅꯤ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯥꯐ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯎ ꯐꯥꯎꯅꯕꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩ ꯑꯁꯤꯗ ꯁꯨꯝ ꯀꯣꯟꯇꯥꯛ ꯇꯧꯕꯤꯔꯒ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯁꯨꯝ ꯄꯥꯎ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯡꯗ ꯑꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯅ ꯑꯀꯣꯟꯕꯅꯤꯀꯣ ꯂꯦꯇꯦꯁ ꯑꯞꯗꯦꯠ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯤ ꯃꯥꯡꯒꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯋꯦꯕꯁꯥꯏꯠꯀꯤ ꯃꯇꯥꯡꯁꯦ ꯄꯟꯕꯤꯔꯝꯃꯣ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ 2006ꯗ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯂꯥꯟꯆ ꯇꯧꯕꯅꯤ ꯑꯗꯨꯅ 2006ꯗꯒꯤ ꯂꯥꯟꯆ ꯇꯧꯔꯦ ꯍꯥꯏꯔꯒ 2021ꯗ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯇꯦꯛꯅꯤꯀꯦꯜ ꯃꯔꯝ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯑꯁꯤꯁꯤꯒ ꯑꯞꯂꯣꯗ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯆꯪꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯩꯁꯨꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯗꯨ ꯉꯝꯗꯕꯒꯤ ꯃꯇꯥꯡꯗꯒꯤ ꯑꯩꯈꯣꯏ ꯑꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯇꯦꯛꯅꯤꯀꯦꯜ ꯄꯥꯔꯁꯟ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯦꯕꯁꯥꯏꯠ ꯗꯦꯕꯂꯞ ꯇꯧꯕ ꯃꯤꯁꯤꯡꯒꯁꯨ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯑꯁꯤꯒꯤꯁꯤꯁꯨ ꯑꯩꯈꯣꯏ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯁꯤꯒꯤꯁꯤ ꯍꯟꯗꯛꯇ ꯑꯃꯨꯛ ꯅꯧꯅ ꯇꯧꯅ ꯑꯁꯤꯒꯤꯁꯤ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯋꯦꯕꯁꯥꯏꯠꯁꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯄꯤꯕꯁꯦ ꯑꯞꯂꯣꯗꯇꯤ ꯅꯧꯅ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯤꯗꯤ ꯃꯥꯡꯒꯤꯅꯤꯅ ꯃꯌꯥꯝꯗ ꯀꯣꯟꯐ꯭ꯌꯨꯖꯟ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯁꯤꯒꯤ ꯋꯥꯐꯝꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯊꯝꯅꯤꯡꯉꯤ 2006ꯗꯒꯤ ꯇꯧꯔꯛꯄꯅꯤꯅ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯗꯒꯤ ꯄꯣꯔꯦ ꯍꯥꯏꯅꯔꯒ ꯑꯃꯨꯛ ꯅꯧꯅ ꯑꯁꯤꯒ ꯀꯩꯅꯣ ꯇꯧꯕꯗ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯖꯩ ꯒꯨꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯋꯦꯕꯁꯥꯏꯠꯇꯨ ꯁꯨꯝ ꯆꯪꯕꯗꯤ ꯌꯥꯔꯤ ꯑꯗꯨꯒꯤ ꯂꯤꯡꯛꯁꯨ ꯑꯁꯤꯒꯤ ꯋꯦꯕꯁꯥꯏꯠꯁꯦ ꯆꯪꯉ ꯑꯗꯨꯒꯤ ꯂꯤꯡꯛꯁꯨ ꯁꯨꯝ ꯐꯪꯕꯤꯒꯅꯤ ꯇꯧꯕꯇꯕꯨ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯑꯁꯤꯅ ꯑꯞꯗꯦꯠ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯆꯨꯝꯃꯤ ꯑꯁꯤꯅ ꯑꯞꯗꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯨꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯉꯁꯤꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯚ꯭ꯌꯨꯋꯔꯁꯤꯡꯒ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦ ꯑꯦꯖ ꯑꯦ ECDOꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟ ꯋꯥꯔꯀꯔ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯎꯟꯅꯌꯟ ꯀꯣꯔꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯗꯦꯔ ꯏꯁ ꯑ ꯂꯣꯠ ꯑꯣꯐ ꯏꯁꯨ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯤꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯦꯊꯅꯤꯛ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯗꯤ ꯁꯁꯇꯦꯅꯦꯕꯜ ꯗꯦꯕꯂꯞꯃꯦꯟꯒꯤꯁꯨ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯑꯃꯗꯤ ꯀꯜꯆꯔ ꯃꯥꯡꯊꯔꯛꯄ ꯑꯗꯩꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯦꯟꯊꯨꯝ ꯂꯝꯕꯤ ꯑꯇꯣꯞꯄꯗ ꯆꯪꯁꯤꯟꯈꯤꯅ ꯏꯁꯥꯒꯤ ꯁ꯭ꯀꯤꯜ ꯂꯩꯖꯔꯝꯕ ꯁ꯭ꯀꯤꯜ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯦꯟꯂꯨꯝꯒꯤ ꯑꯣꯏꯔꯣ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯑꯣꯏꯔꯣ ꯁꯤꯒꯤ ꯃꯥꯡꯊꯔꯛꯄ ꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯑꯁꯤꯒꯤ ꯆꯦꯂꯦꯟꯖꯁꯦ ꯑꯣꯚꯔꯀꯝ ꯇꯧꯅꯕꯁꯨ ECDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯤ ꯑꯁꯤ ꯃꯌꯥꯝꯁꯤ ꯊꯕꯛ ꯇꯧꯔꯛꯄꯗ ꯑꯣꯖꯥꯅ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯗ ꯍꯧꯖꯤꯛ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯁꯣꯁꯥꯏꯇꯤꯕꯨ ꯈꯟꯊꯔꯤꯕ ꯃꯌꯥꯝꯗ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯨ ꯁꯝꯂꯞꯅ not only for the ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯅ ꯄꯟꯖꯅꯤꯡꯕꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤ ꯈꯛꯇꯪ ꯅꯠꯇꯦꯀꯣ all over ꯃꯅꯤꯄꯨꯔ ꯑꯩꯈꯣꯏ ꯁꯦꯝꯂꯤ ꯃꯅꯤꯄꯨꯔ ꯑꯦꯠꯂꯤꯁ ꯑꯣꯟꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯈꯔ ꯌꯥꯝꯅ ꯈꯔ ꯐꯖꯅ ꯆꯪꯈꯣꯟꯅꯔꯤꯁꯦ ꯑꯁꯥꯝꯗꯕꯨ ꯑꯣꯏꯔꯣ ꯇ꯭ꯔꯤꯄꯨꯔꯥꯗꯕꯨ ꯑꯣꯏꯔꯣ ꯃꯄꯥꯟ ꯂꯝꯗꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯤꯡ ꯂꯤꯛꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯃꯥꯡ ꯆꯥꯎꯁꯟ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯣꯕꯨꯠꯄꯨ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯪꯁꯤꯒꯤꯗꯃꯛ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯋꯥꯏꯗꯇ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗ ꯈꯪꯗꯦ ꯃꯅꯤꯄꯨꯔꯗꯁꯨ ꯈꯪꯗꯦ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯂꯤꯛꯈ꯭ꯔꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯤ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯝꯖꯤꯜꯂꯦ ꯍꯥꯏꯔꯒ ꯑꯗꯨꯗꯩꯗꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯐꯝꯁꯤꯡꯗꯨ ꯁꯦꯂꯦꯛ ꯇꯧꯔꯦ ꯍꯥꯏꯔꯒ ꯁꯄꯣꯖ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯁꯤꯒ ꯃꯊꯧ ꯇꯥꯕ ꯔꯤꯁꯣꯔꯁ ꯂꯩꯇꯕ ꯌꯥꯎꯏ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯔꯤꯁꯣꯔꯁ ꯑꯗꯨ ꯂꯩ ꯑꯗꯨꯒꯤ ꯔꯤꯁꯣꯔꯁ ꯑꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯃꯇꯦꯡ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯩꯇꯩꯒꯤ ꯆꯥꯎꯈꯠꯄꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯏ ꯑꯗꯨꯗꯩꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯖꯥꯁꯤꯡꯅ ꯈꯟꯕ ꯇꯥꯔꯗꯤ
Bangladesh tagi asigumba resources tagi Manipur kusalla naraga kana gadi tagi strategy tagi miyo bajai tagi thapak thana bajai ma aduna tagi manunda tagi unity over platform amato bagi platform amazam na mathau kaya na khali tagi resource mayam je kada de karam resource tagi asigi ji punsalla naraga tagi resource tagi matungina अखोई पुलप पुन्ना अखोई अंडरस्टैंडिंग अमदा लेइरा नारगा अखोई थबक सुगत पतारदि अखोई की मेथई की आइडेंटिटी जी मांगधरो इद्रांग खालदि अदुना अखोई की अतोप मयाम ने जखोई जींग लेरिबसिदि मणिपुर करिगिना नाबिदे मणिपुर सुनि हदो खप मणिपुर सुनि साराले पाक मणिपुर सुनि इपाई पुगी खोइरिना फमताबा मफमदि अदुना मणिपुर दा करिगुंबा आवाना ताबा तारदि कोई मा जॉब चाम द नुंगाई ते कुकिंग दा अदु कुमदा जखोई मणिपुर दा लेरिबो ओजा मयाम नसु तपा जखोई मणिपुर की वांगदा तारिबा मेते सिनाव सु जखोई बुसु अधिकता मियन ताबम थोयाने खल्ले तादब नते ताय अहोइगा मियन खाय मुथिने तो न करिया न तो चिखत पजाबा असिगी जी थोरांग मलगु थोयाने खल्ले अदु नतन असु जखोई बांग्लादेश की ओना हाइबा तारदि बांग्लादेश तारदि ऑर्गेनाइजेशन मयाम ने ताप कुम खंदे समिति मयाम असी समिति मयाम लिंजे अखोई सुम समिति में लिखल दे नारगा कमिटी अमा नत्रगन क्लब अमा ऑर्गेनाइजेशन में लिखल दे नारगा असुम लेतना कमिटी पुनमकी अखोई क्लब पुनमकी ऑर्गेनाइजेशन पुनमकी अखोई थबक सुबगी मतांगसे अखोई जामना क्लियर होना जामना सेंगना जखोई करी थबक सुगनी करी थबक सुरोय एना करम थबक पैकेट करी एना पैकेट करी बा थबक से इकी ऑर्गेनाइजेशन के चुना दरी बा इकी ऑर्गेनाइजेशन तो वन दरी बा नंबो दरी बा नंबो दबा तारदि मपान दगी कना दगी जखोई सिगी मतंग द मतेंग लोबा जाय अदुगी पोतु मेते की रिसोर्स पर्सन ओय बजाय मेते नतब मेते की वांग बदसु ओय बजाय असिगी जी जखोई जामना मथौ तायाना खल्ली अमना जखोई यांग जनरेशन देना हाइनिंग बदी अखोई थबक सिंजे असिगी थबक सिना हंदबा थबक नि असिगी थबक सिना चापत थबक नि असिना स्टेटस वांगी असि खंददा अखोइना थबक से अमा पाइबसे अखोइना पाइगदरी थबक से मीना असिगी जी थौ सादेबा सावदेबा अदुगिदो अइगोदले फटखिद्रबा थबक तुसु अइना नुंथिना तौरा तौबा तारदे मयाम मियन चिंचिनबा नंबा तारदे अदुगी थबक तुना मयाम अचोबा थबक मोरबता अखोइगी अइना मांगदा हाइबिगरे अखोइगी फिसा लोंसा जे अखोइना दि जामना हादना खले यांसिंगदि असिगी केनो जामना अचोबा जामना अलेम्बा थबक नायना खले असी जो कोई की कनो दले अखोई मेते मयाम ना हारगना दृष्टिभंगी है मेते ना हारग मीडिया नायक कर अखोई की मियन दले एगी थबक से असी की थबक से तौरे अनायक मिने करी हाना दले बकरी हाना असी खंगदा एइना तौदरी बा थबक तो एइना मिस्त्री खतन सुरसु एइना सादरी बे चियार तो नुथिना साबता अतोप मिना साबदगी एगी दुखतन मो मो अइना फी सादरी दु मी तराना साबदगी एगी दुना मौ मौ थोक तारदि एगी दुना सुसु सोदना अतोपदगी अहेन रोय अदुना थबक सी तौबदनी ओगदबसे अखोगी संपक मी दब मी दसे दे मी पुनमंग संपक पुनमक तते संपक मी अमा ले माकी किउ लेप ले अखोगी संपक गी तब करिगिनो माकी स्किल माकी स्टाइल माकी वांगा सांग माकी बिहेव असिसिंग दे माकी को तो जखोगी ड्राइवर तसु सीएनजी ड्राइवर तसु जखोगी जो सीएनजी ड्राइवर मयाम ले मोय कॉन्टैक्ट नंबर जखोई थमनि करिगिनो आदि माकी बिहेव वांगा सांग माका जखोगी बार्गेनिंग तो बा अखोगी माकी मैनर की मथक तदे बी पुनो एक्सपर्ट तोस अदुना थबक थना से अखोगी प्रेजेंटेशन द ले जखोगी थाना तौरसु अफबा थबक तु जाम स्टैंडर्ड बे जामना स्टेटस वांग बा थबक तो थबक पाई बे मिदुगी प्रेजेंटेशन दे फत्ता बतारदि माकी थबक को पेदोंगे तो सुमिदा पाम अदुना एगी प्रेजेंटेशन जी फबतारदि अखोगी चा त जोन बतारसु एगी पुथोक्तरिबा मिगोदगी प्रेजेंटेशन दा चा काप से कोई पीदर से जामना लूना हेना अजना तो द पीबा तारदि अइना मांगोदा प्रेजेंटेशन को सुने फम्पी से माकी फमदरे बाइगी को दो खरते थोक पिना तो नो पना मा बेब तो फबा तारदि
ꯑꯩꯒꯤ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏ ꯁꯛꯁꯦꯁ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯦꯅꯔ ꯐꯠꯇꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯗꯨ ꯀꯩꯅꯣ ꯇꯧꯗꯕ ꯇꯥꯔꯗꯤ ꯐꯅ ꯊꯕꯛ ꯑꯆꯧꯕ ꯑꯣꯏꯕ ꯇꯥꯔꯁꯨ ꯑꯗꯨꯒꯤꯗꯨꯅ ꯃꯥꯡꯗ ꯀꯥꯈꯠꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯔꯥꯏꯊꯣꯛꯄ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯊꯕꯛ ꯊꯧꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯔꯤꯕ ꯊꯕꯛ ꯊꯧꯅꯥꯁꯤꯡꯁꯦ ꯑꯁꯤ ꯌꯣꯛꯈꯠꯁꯤ ꯑꯁꯤꯅ ꯄꯥꯝꯕꯩ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯀꯥꯈꯠꯄꯒꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯪꯗꯦ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯈꯪꯗꯦ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩꯈꯣꯏ ꯃꯥꯡꯗ ꯀꯥꯈꯠꯄꯒꯤ ꯃꯆꯥꯛ ꯄꯨꯝꯅꯃꯛ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯣꯝꯃꯨꯅꯤꯇꯤꯗ ꯃꯄꯥꯟꯗ ꯑꯃꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯆꯠꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤ ꯇꯥꯕꯤꯅꯕ ꯑꯁꯤꯒꯤꯇ ꯃꯊꯧꯅꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯇꯥꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯄꯔꯂꯤ ꯌꯨꯇꯤꯂꯥꯏꯖ ꯇꯧꯒꯗꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯩꯇꯩ ꯁꯛ ꯇꯥꯛꯄꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯁꯛ ꯇꯥꯛꯄꯗ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯐꯤꯅꯥꯟꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯃꯥꯡꯗ ꯀꯥꯎꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯥꯖꯩ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯤꯕꯒꯤꯗꯃꯛ ꯃꯄꯥꯟꯒꯤ ꯀꯜꯆꯔꯗ ꯃꯄꯥꯟꯗ ꯀꯩꯅꯣ ꯇꯧꯕꯒꯤꯗꯃꯛ ꯊꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩ ꯍꯥꯏꯅ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯕꯤꯖꯤꯅꯦꯁ ꯆꯠꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯂꯦꯠ ꯇꯥꯎꯟꯗ ꯃꯩꯇꯩꯅ ꯁꯅꯥ ꯁꯨꯕ ꯃꯩꯇꯩ ꯁꯅꯥ ꯁꯨꯕ ꯃꯤꯒꯤ ꯊꯕꯛꯀꯤ ꯋꯥꯠꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯩꯇꯩ ꯁꯅꯥ ꯁꯨꯕꯒꯤ ꯃꯈꯨꯠ ꯅꯥꯜꯂꯤ ꯃꯥꯄꯨ ꯊꯥꯖꯩ ꯑꯗꯨꯅ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯔꯤꯁꯣꯔꯁ ꯑꯃꯅꯤ ꯑꯁꯤꯒꯤ ꯔꯦꯄꯨꯇꯦꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯒꯨꯗ ꯋꯤꯜꯁꯦ ꯑꯁꯤꯅꯠꯇꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛ ꯑꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯗ꯭राइꯚꯔ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯃꯩꯇꯩ ꯗ꯭राइꯚꯔꯁꯤ ꯃꯤꯅ ꯌꯥꯝꯅ ꯊꯥꯖꯅꯩ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯔ ꯃꯌꯥꯝꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤ ꯌꯥꯝꯅ ꯊꯥꯖꯩ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯒꯨꯗ ꯋꯤꯜꯅꯤ ꯑꯁꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯄꯥꯝꯕꯩ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯨꯒ ꯆꯪꯕ ꯍꯦꯜꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯩꯇꯩꯁꯤ ꯅꯝꯊꯥꯛ ꯇꯧꯗꯕꯅꯤ ꯍꯥꯏ ꯑꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯂꯧꯒꯅꯨ ꯃꯣꯗꯦꯜꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯒꯇ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯔꯒꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯄ꯭ꯔꯣꯐꯥꯏꯜ ꯍꯦꯜꯂꯤ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤꯁꯨ ꯑꯩꯈꯣꯏ ꯈꯟꯐꯝ ꯊꯣꯛꯇꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤꯄꯨꯝ ꯄꯨꯝꯅꯃꯛꯅ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯑꯩꯈꯣꯏꯅ ꯖꯣꯕ ꯄꯤꯒꯅꯤ ꯑꯩ ꯃꯤꯉꯣꯟꯗ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤ ꯇꯧꯕ ꯌꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯖꯣꯕ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤ ꯂꯩꯕ ꯇꯥꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯒꯤꯁꯨ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯑꯃ ꯂꯩꯒꯅꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯐꯝ ꯊꯣꯛꯃꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝꯁꯤꯡꯁꯨ ꯑꯅꯧꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯗ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯇꯤꯚꯦꯁꯟ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯑꯦꯟꯇꯔꯄ꯭ꯔꯤꯅꯤꯌꯣꯔꯁꯤꯞ ꯗꯦꯕꯂꯞ ꯇꯧꯕꯒꯤ ꯑꯗꯨꯗꯩꯗꯤ ꯑꯁꯤꯒꯨꯝꯕꯒꯤ ꯁꯦꯛꯇꯔ ꯀꯌꯥꯗ ꯊꯧꯗꯥꯡ ꯂꯧꯈꯠꯄꯒꯤ ꯑꯁꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯩꯒꯤ ꯁꯝꯂꯞꯄ ꯋꯥꯍꯩꯗ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯃꯃꯜ ꯂꯩꯔꯕ ꯋꯥꯍꯩꯅꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯝꯕꯁꯤ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯕ ꯋꯥꯐꯝꯗꯨꯃꯛꯅꯤ ꯑꯩꯈꯣꯏ ꯑꯁꯤ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯄꯨꯟꯅ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯤꯡꯁꯤ ꯐꯖꯅ ꯄꯨꯈꯠꯄꯤꯔꯒ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯈꯠꯂꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯄꯗꯨꯁꯨ ꯈꯔ ꯐꯖꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤ나 ꯄꯟꯕꯤꯔꯤꯗꯣ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏ ꯑꯗꯨ ꯄꯨꯡ ꯑꯅꯤꯁꯨ ꯍꯦꯟꯖꯜꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯒ ꯑꯩ ꯋꯥꯍꯪ ꯑꯃꯇꯪ I don't know is it this is public place but privatelyꯅꯤ ꯑꯣꯖꯥꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯁꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤꯅꯁꯨ ꯀꯩꯅꯣꯒꯤ ꯑꯣꯏꯅꯗꯤ ꯇꯁꯦꯡꯅꯃꯛꯇꯤ ꯉꯁꯤꯅꯤ ꯍꯥꯏꯅ ꯁꯨꯝ ꯄꯥꯎ ꯑꯃ ꯁꯨꯝ ꯐꯪꯖꯩ so happy birthday and from all my heart and from my Manipuri Mirror gi teamꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯔꯤ ECDOꯒꯤꯇ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯏꯁꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯨꯡꯉꯥꯏ ꯄꯥꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯂꯣꯏꯅꯅ ECDOꯁꯨ ꯑꯇꯩꯁꯨ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯈꯔ ꯐꯖꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯥꯇꯤꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯣꯏꯅ ꯁꯨꯝ ꯑꯣꯖꯥꯅ ꯁꯤ ꯊꯝꯕꯤꯔꯛ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯈꯔꯇꯪ ꯇꯥꯛꯄꯤꯔꯝꯃꯒ ꯑꯁꯤꯅ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯉꯁꯤꯒꯤ ꯁꯦꯁꯟ ꯑꯁꯤ ꯑꯗꯨꯅ ꯂꯥꯁ ꯀꯩꯅꯣ ꯁꯦꯟꯇꯦꯟꯁ ꯍꯥꯏꯇꯥꯔꯦ ꯖꯁ ꯀꯟꯀ꯭ꯂꯨꯁꯟ ꯔꯤꯃꯥꯔꯛ ꯑꯃꯇꯪ ꯊꯝꯕꯤꯔꯒ ꯉꯁꯤꯒꯤ ꯀꯩꯅꯣ ꯑꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯃꯤꯔꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯁꯦꯡꯅ ꯑꯃꯨꯛꯀꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯃꯁꯨꯡ ꯑꯣꯖꯥꯅ ꯍꯥꯏꯔꯨꯕꯗ ꯑꯩꯈꯣꯏ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛ ꯅꯣꯂꯨꯛꯆꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯁꯤꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯔꯔꯕꯨ ꯑꯩ ꯀꯩꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ
ꯄꯤꯛꯈ꯭ꯔꯕ ꯀꯩꯅꯣ ꯇꯧꯕꯗ ꯀꯩꯅꯣꯗ ꯊꯕꯛ ꯁꯨꯅ ꯂꯩꯕ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯦ ꯃꯌꯥꯝꯗ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯑꯃꯁꯨꯡ ꯃꯌꯥꯝꯗ ꯊꯥꯒꯠꯅ ꯃꯌꯥꯝꯕꯨ ꯈꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤꯗꯃꯛ ꯃꯤꯔꯣꯔꯕꯨ ꯃꯅꯤꯄꯨꯔꯤ ꯃꯤꯔꯣꯔꯕꯨ ꯏꯁꯄꯦꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯃꯝ ꯄ꯭ꯔꯃꯣꯗ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯤꯔꯣꯔꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ECDOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯅꯠꯇꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒꯤ ꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯑꯁꯥꯝ ꯁꯤꯜꯆꯔ ꯄꯨꯝꯅꯃꯛꯇꯒꯤ ꯌꯦꯡꯕꯤꯔꯤꯕ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯅꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯕ ꯇꯥꯔꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯈꯣꯠꯄ ꯂꯩꯕ ꯇꯥꯔꯁꯨ ꯑꯗꯨꯒꯤꯗꯣ ꯑꯣꯗꯤꯌꯟꯁ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯤ ꯑꯃꯁꯨꯡ ꯀꯣꯃꯦꯟꯁꯇ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯑꯁꯤ ꯇꯥꯛꯄꯤꯅꯤ ꯍꯥꯏꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨꯡ ꯌꯥꯏꯐꯕ ꯏꯁꯣꯔꯗ ꯅꯤꯔꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯑꯩꯒꯤ ꯋꯥꯍꯩ ꯑꯁꯤꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯅꯣꯡꯇꯅ ꯈꯨꯔꯨꯝꯖꯔꯤ Thank you all. Ngasigi live asida sum losenjare. Mukasu mathangda mayam lakpinaba ningsingjari. Thank you all from Manipur Mirror gi makai.